ꯑꯍꯥꯟꯕꯃꯛꯇꯗ ISTV ꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯏꯁꯥꯒꯤ ꯏꯍꯨꯜ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯄꯥꯎꯗꯝ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯌꯧꯅꯅꯕ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯣꯟꯊꯧꯖꯝ ꯃꯈꯥ ꯈꯥꯕꯝ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯣꯟꯊꯧꯖꯝꯗ ꯂꯩꯕ ꯔꯤꯂꯤꯐ ꯁꯦꯟꯇꯔ ꯑꯗꯨꯗꯅꯤ ꯔꯤꯂꯤꯐ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃꯗꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ Sampur Thingkang Pai Metai Lekai Degene Isam Imingna Wangkem Ibemza Kawi. I see Kontojam Maka Kabam Bamdagis Likim to the Lejabane. Akoi Imung Manunje Hanadi Chelapar Tang Ohungin Misredi Akoi Imajam Amatama Pamarang Kanadre. I Hingnaba Siena Batako. At the Haujiti Koina Putorapati Putola Kanta Sona Kiemda Numitari Nira. Nipan labor Matunga Koja Sida Impana Tolak and the Punsinabane. Punsilaga Sida later, Ziki, Hogus Mana Tolaka Nikanga Banina. Akonazuka Isuta Roda Masigi Tabak City, Akoi Sarakaga, Dum Tamazaga Tabakni, Akoi Brazada Kashuta Roy had a Kalaga Wakandra Laminabani. Madame the Hana Moiga Koga Koi Kundula Minado Zianaba Sunaba Nuchinadaba Amata Late. Adubo Moina Dumoy Masanjana, Moy Masera, don't grow Menga Tanagada Banina. Praza could decay Kashuta Roida and a Kalaga Labine Adubo. Kanauda Moinas Mana, you may Tarakpadagidi. I Hingnaba, Sienaba, the Ima, I see now Ponamax, Isan, Oi Kaina Sienare. I am a Pam Nungang, Punzinara, Punzinarakan, Alcana Punzinara, Ziki, Matagi, Sebaki, and Matunda, Coincida, Tolapane. Tole Adubo Kogi Punsibudi, Hinge, Punsibudi, Hinge, Haraga, how do you say Lady Bakoiki, and the Lady Ba, Akogi, now no Pa, Kogi, see, Copes, City, and Patana Lady Ba, like I, and is in a Punzalaga, Honabi. Moina Padakogi, Awat Amta Lehande. Moina Kara de Kari Legeno Wakan Nungaitana Bataganu, Wakan Nungai Kari Nungaitabalege, Hayu Huzikti, as Mona Mana Patana support of be Saba Tapadagi Oire, Anayake or Angang Lasutambagi Oire. Moina Budin Nungaina Tambi Taragazu, Igi Ium Asiamba, Malaju Sagaju, Mapamdra Layaga, Isazing a Tandu Laitana Leva Pame. Moina Sumana Toropaze, Aquina Hana. Hana Kangam Tadi, Akojukita Orozu, Isazing Orozu, Wana Tanzarapa, Irans, Kitang Ozu Tunjan, Taiduk Jabo Orogozu Yab, Sukang Kangautana, Monosmantra Posiamna, Pende, Pende Nungana, but Tambire, but say that Nungana Tambira to Morok, the Melagas, Igi Yumta, Labor Pamze, Igi Iram Damda, Amtangdi, Hansel Hanbiu, Aquina Awabak, I must have taken a ragazu, how to kiss a lady, but my arms in a honabire. Honabiragazu, Huzik Tungdo or Rakadoba, Huzi Aquin is hard, it's harding the Huzika minus Makadoino. Karama Pibam the Legadoino, Huzi Aqua Aloisale, Aloisala Badida, Quenas who got about Matamze, Wakanze, Isazing minus Hemgadi, and I Yauchale, Huzik and I Yaure,
इसा मयूम पानगे बतारजो अखोई अवाब ममा ओइबनिना सरुक जाजनिंगे अदुबु ngamdre aduna अखोई पुंसीजे तंगु लैताना अखोई इरमदम नुंगासु नुंगाइत्र आइगी इरमदम जदा आइगी इयुम असेंबदिदा थिंबियो हाइना हाइजरी इसाजिंजिगा इमाजिंजि कमाइना इसिनाउजिगा पुंजनरगा लैगदी तंगु लैताना लैबा फंगदगे हाबजे नुमित तरि पानी अखोइदा अवाबा ओइगेबा इसाना कराइनो अरे इमा असोन भी इमाज सिंगलंग मालुतुदा पोरगा चेलखिबा मयामजे वारिजे तारुबा मतमदा हिंगने हाबिगे असाजे लैरुदबने अदुबु मयाम इशोना चांबीबा हाइगद्रा सुमाइना ngasiदी पुंजनदना इमा इचा पुनमक लैरे पुनमक लैरबा मतमजेदी अखोइ पुंसिगे हिंगदबा लंबी खोंगचसे अखोइ कराइदन हुजि पंथोंफम ओइगदबा इसा अपिक बसिंजे मयुम पानबा कयामसु यावरे इसाबा कयाम यावरे लेहरुबे इसी नाउ लेमिनरंबा अवाना पुबिनरंबा मयामदो ngasiदी अमत थेंगदना अम्मा मफम अमदा हाइबदो काइनबा हाइबदो ओइ aduna amutangdi agi khungang agi iramdam aduda amutangdi akhoi tangdu laitana lehan biu hain midi hage thongda haijari nupa jing thabak toba amata yawa nate akhoi khungang du lairi to ahing hogolaga indam ingraba hinjida hogolaga check chari ne wana tukjin ba paisa aduna isa mulai tamna bo honara kani la lai su tamna bo hona bane sana thangna bo hona bane tungi पुंसीजे कमाइने हिंगदगे कितंग तुंगजन बो होना बने सलोक लै होरिबा मयाम अरे इचाजे अजे करिनो को हाबम लैते अखोइना पोरै बाइबु जे इल्लिबा फिरोन चारोन जे सिकतनी अखोइना लैजरिबा अदुना अखोइगे मफमदुरा अमुक्तंग हंजन बिउ हाइना फिलिगे थोंग हाइजरि tang ahungi numise sida akhoi de kashu tawroi da na moi trobungda sumaina mai thare khole na dom hayeba sigi numit ni mari ni mang ni humni gi mamangda moje no mai kape akhoi gi yum du du smar sumang da paire eko adu adum hanagi moi groming ga tawna ga da bane sarka ga tawna akhoi de kashu tawroi da haye mon adu ni humje kashum bu tawrakte adu matung da moi jim mai thaba khopa tawdo moi masen taro adum lepki अरेदी आईएलपी के मतम जो मोय अदम मसेन थेंगाना तौगी बनिना अखोइदा सिजे सुमाइना अखोइ खुंजिदा फतबा खुंदा लेबा मीजना जो अखोइदा फतबा करिमता हाइरक्ते पाउजु पिरक्तबना खोजे कासु तरोइद्रना लैबनेबा ngang leiragadi moina trupung da thare habadegi अखोइजे मोइना थेंगाले रे मैते लेका यौरे अखोइ यौरतन कासु तरोइद्रा हारा लेरे मयाम जने अदुदा लोइना सेना गरे को माइ हिंगनाबा अस अखोइदा कासु तौदा लेमिन सामिन बबो हारा अखोइ वाखनजे मोइ लैरि बनिना मोइना अखोइ कनबिगनिना ना अदुगे वाखनजिदा अखोइना करिमता खंगौदना अदबाइले मुइ म्याम चेनगरगा सु कासु तरोइदा अखोइगे इरमदमबु कइनोने हारगा अखोइजे लाकपदगी येंगुबा मतमददि मिजिंजे अमत्ता लेरमद्रेबा लोइ चेनबदगी लेहौरिबा सन्नु पोचै गारि नुंग्ले होजे कमाइना तौबा कमाइना हुंतोंगदगे हाइरा अखोइ ससलावदा अखोइजेना लाइ अखोइगे निंथौ युम ला कानसिददि मयामजना हाइरेको नोइ मी फतबा यौरा अनि नोइ अखोइना कनिगे अखोइ लेमिन चामिनरमबनि नुंगाइते लाओ नोइ चलोइ हिंगनबा लामफन नोइगे चेनरो न अखोइजे चेन बनेबा माइजे थागले अखोइ लंबी जौद्रिङाइदा अदुम थारे अखोइजे मची हमता लैसलगा लैरेको मची हमता लैसलगा लैबदैजे अखोइजे नोंगान्दिङाइदा मोइना सेबाइ लाकर मोइना पुरगा हुजिकी खुगातम अखोइगी मता दामदिजे चटपनेबा मता दामदा लैरे मता दामदा लैरे दुङारे मोइ इसादे लैताबं खंगदबा हाबेदि इचाजे इमा इचा लोइना काइनरे इचिनाउ काइनरे नमिचदा नोमनि नि लेरा कादा लोइना मफम द लेनर मतुंगदा हुजिक तांग कनोदगी अखोना थोलोपजे तांग ट्राइन थोरा ट्रामा थोरा अदुदगी अखोजे केम द तांग मापल निपाल द अखोजे मोने छबाइना तुबुंग द थिनबिरे को मोइना तुबुंग दगी अहिंग हम लेलगा खुमाला पा यौरे खुमाला बाक्ता गेम अखोइ सी गेम हांगेना अदुदगी पुंजरा माइ लेबा जगा जिदा पुंजनरा कांदा सी मफम जिदा पुनबनेबा नमित तरे निपान दुदि पाखंदा इचा इसु इमा इचा अमत्ता उन्नते उनादन लेरपा लोइ ngauna लेबनेबा अदुबंगा छिदि इनाउजिंगिना लेरिबा लेकाइजिंगिदा पुंजन बिदना
awaba wakan khangano noi hojikti noi wakan noi hingnaba lambi habdo khallon hai awatpa mata lei hande chana thangnaba oigera angang lai lai suk tambo oigera ado awatpa lei handraga jo akoi thamoidadi akoi gi iramdam akoi gi lerak palamdam ado akoi chatningi mafam adura thuna thinbi u tangdo leitana lehenbi haina hajari Lei na koi lei ba champo lei ba koi ma chen amana nara pa matam lei na da bani nung din da thabak singang chu ba chala ju amana pukhale hai ba nung dang o ja ma ju khok noi ge ra gari wa ra ga doctor lei ba je loi chan nei ba thau do wa tho ma thoi tau da ba ya de khoi mi sing ji put jan ga amana ma ge ma teng pang na da na himin na pa chi lau nga ta de adu ba nga chi di amata udre ma choi tai na ta na re karma matam da punjan bangam nga da ge habdo aduna chaka ju pani ma pi ma pa oi bu sing na khoi ga thu ba matam da khoi iram dam lam dam ma du da khoi ba punna mung tang tang du lai ta na lehen bi wa hai na hai ja i mai ram da khoi gi lam dam do thengang pai ji thi ra ga yeng amata tolom sa ba mi em ta yaw ba na te sura ga no ma ga cha ba nga ta ne wa na du pa ji na che ho nga ni ni pi ji che ni isa ji ni thak da ba ya de na tum ma che sa ba ma che ta ra ga isa ji ru lak pa ne ba kitang pare sa pare ha ra ka ta nga chi ti pu kai kai re Hujung koi hining bagi asa jul leitre iram dam dina thinbi o sina tana koi kari chu pai leite ichanu pinga tam manga ichanu pa pik pat subi na ba chu yaw ta ba Chajin je apik bangata kharcha bodula mai pale uji apik bajingani ai uji kari no ba chu doi je nu pa pangi magi dung le yana thabak chu kan na chu bangamdre uji ai na che laga chong manata na uji ai na kari no ba ai na bangam thong na chu ga doi je subam sal na sida lakpa da ngari bani na subam je khande Shamam je lai tam da bu ya de sim ningi mi hoi na ba chanu pa apik pa sahi ni pan ma pan phadri sin mana kari no ba khoi ma teng pang ka doi je ne hozik khoi gi ada ine jo cha pu da ko mai thare ise hana leminaram ba cookie sing je moina ra natraga hozik dongna la e chang e barma rom dagi chang e na hari ba cookie sing je sisina oye na chingnari ra akoi ai gi wa khanda di numi se ai isa mak ai machi em da lola lai bani na akoi da lai riba khungkang du lai riba moi akoi sin lai minai sing to ba na te moi marol moi gi atopa jatiya sondagi lakpa cookie sing jina to ba ne ha ba je ai gi sab sa ba phirem ni moi phirem na ha ba di numi ai imin howe moi gi aduna tawri ba moi na ngangi ba sa iba lauri ba mayam to ai ngon da video khra lai ba video khara lei de moina mai thaba khopa torok ai nimitu da ai isa jing jiga akhoi manga je akhoi tarama thoi khoi maning de moi taru omaga khoi je pak tar ga ya wana lei ba ya wana khangak pane ba khoi je wana ya no khang pa de anga khang na masak tu de pal ro ge moina pusan bira kan ta khoi gi sabai je kaura ga moina thin bi bane ba adam nimitu da akhoi na chuma ahan ba lei milera par de moina jo akhoi da phatta ba wa khan chu khan de
इची इनाव तो ना दुम लेमिनरे अरे मोइना नुमि अतोपा जाति ग्रुप कोई कोकी चंगाई बस दन सोंदे की चंगाई बा कोकी जे मोइना तौबने हाबसे आइगी सबसाबा फिरेपने हाबदी मोइना ngangi ba saiba moina do mana hana leminara gadi moigi minungsi do kitang do oju pharangani ato boina sangak padegi moina minungsi phau da badegi akoi imai cha seli phomana khangdana selan bane habaje thamjaningi aduna makoi je jari makai de ato pachanga iba kuki singja ta thokpi gi ba asodai changpa mapalam changpa kuki je ta thokpi gi ba akoi sida tasing habada mafam jida kona lei changuba matamda akoida hujik lainingi sakninge ba yamna tasing habada akoigi yum sengba yum do leijaningi adubo moina atopa changai ba anoba sina akoina changu matamda moina kari torokadage habagi wakhanda akoi leitabam khangde ba sida matang kuina koi kayam kuina sida leiga doino ba अखोई चंजा फमजे हुजे क्राइर कोई छिदे इचाई जु छेमकपा नुमि कयानि सरकारना थाकपा ngamदुरि गेबा जेंजनमा ngamदुरि गेबा अखोई गे अवार बगाइदे मिना मोइना पिउ हाबदि इचाई जु तौराइबा तमाइबा तौराइबा सेकलाइबा सागलै मयामजे गवर्नमेन्ट लोइना पिउ हाबदि यारोय अदुना तांदु लैताना लैरा कान अखोई मफमदुर लैजगे मोइ अतोपा चंगाइबा छिगे तांथोकपिगो लहमबिगो अखोई मफमदुर संजरगा अखोई सु नोमदना तौरगा इसा जिंजिगा अखोई पुंसी लेंजगे होनजगे पांगनगिनि मयामगिनि मसे mayangi torpa thabak ni haraga khanto khangjage ba koi chaina je ador mafam je tang tana da leihan biu akoi mafam dur leijage aduga suro nomaga icha je koi hona jage tapo moina anoba chang kukui je loina tan thokpi ko tan thokpi ta de moina leiba ta de akoina aduda leiba da akoina tangu leita da ba haba do mo oigene ba aduda mayam da aina haje sarkar da hajari changai ba mayam taurai ba mayam jida dang moi jang je takthok pigo akoi gi iramdam akoi gi lamdam manipur ja akoi susampur ja tangdu leita na leijage adu natraga di akoina mona admana tobida ta di akoina mafam do leibada akoi leibada khara waraga su leiba bu de khoi ngamna leine akoi gi iramdam ne khoi ka do bi ngam doino thawai khubak ta hapaga seasonu sigera changgera akoi gi iramdam do khoi leijaningi mafam do akoina thimbiu sumaina akoina habu irang gidang noi loisan na biro tang tabam tang pobiraga akhoi mafam do leijage akhoi gi iramdam da akhoi leitana akhoi karai de leigada ge haba aduna mafam do akhoi thimbiu ba thuna akhoi sida kem de leibaje moina panama hawo pijaraga ju watana ba thambiraga ju akhoi gi im aseng ba da pamjai mafam do thimbiu ba akhoi जिका जो कले हो जिक पता सुबाने मेगे मिखा बोलगा लैदो सुरुप पते इजाजा अको इमाइ चा को जे प्लब काइ नम सारागा पुन्ना सिगा जिरा हाइ बाबु खल्लेबा खल्ले उदे कोइ पुनिङ जो वखन दिला खले मिना छेलले मा पिछेलले कनि साहनिङ बजाहला कनि मिना फबेज कुन तमले कनि सिगुम बमैसाजे अको नंगा मोइ दबने नै इजाजा को जे पुन्ना को जे काइ नम सारा सिगा जिरा हाइ बाबु खल्ले music na de angang jing na de akoi de thawai wa gi ne na mo na de hona bin na chena bin na taw ngaling ai matam de pai thenga ba matam da isa jing ji ga khoi ja kamai ne hing doi no khan ba da khang de ba wa khan ja de no hing na ba akoi ji hing da ba ya de na taw na le ga ju paisa changi ai gi iram do lai ta na ai gi jaga do lai ta na ai na kamai na taw na pa na hing ga doi no Surba matam dan nena tanda potara ka suga da base tanda ka da mari chekara ka takara mama panda tanda ka da no kan da mi ko ama potama ngam de ba nang chida chalo na koi karai da na koi na hai ru ta che bo khana ba jana ba so gai ba na te jan pa wa gera nu pi gera na chida chalo
hꯧjing matanggi patra banina icha ya wakal amadagi chiran turana chakhidra habagi wakal asundagi maisha amu pura lai sida maisha amu apadu adagi wakal ni icha jin leita bang khangba aduna saju sadrasu ai tangdu leita ba ai yu habadu adu da leijage habase sim tamai amna hajar Padre cek cara kan mesti orang kan lerak pani. Aina kerana salah kan ngacau yundana. Yang mana isaje lari teman pani lokong dong bu yau ki pani. Segi malam sana ni araba aruba macam yau ki canu pis. Segi lain nama hona pani kita umpari. Aing itu tumbuh jepung baru ama nungguin dia tumbuh pangdra pani. Talaga amada na londara nga amu yun gani ako na churak trabat simbam lerak trabat icha apek pajin ki chobi na bayaw de ban nupi nga tanina icha nupi na kabay na thuan laga chu gani moi gi watan na ba moi gi mai masing tam na moi gi pije sakcha bimara na bo na bada no mata yum na no mata pathara nga lay ba sangakte awa ba barak sida kitam paringan Rama mata ni semana sikit lagi masaje mukti na. Potama melita ba fusi. Ijan no pijin kita fusi no pina kari no boy na sura ga. Ako potala ka tu isi. Ano si bana tan kain to pai lete. Ado natra kana ako ki iyo. Iram da badu da tangum leita na lehen bi ako. Saju pamasu later ka chijege habaje chi tangmaya na ajari ai mingre kayan peban benika kawi ai Churachandpur mete lekai thingkam khai mete lekai de gini Kamay tawraga lakibano relief camp sada movie aise relief camp lakibase haji sumai aise numit 2 days muk 3 days muk ti aise inaun pi mem de lai haji aigi inaun pi do aise ahan bahor patagi dum hairge haji hoi may gi 3 day 3 numit che sidane haji around 5:30 6 Swai wai degi dum tor pardung banga da 3 da wai degi hauren haire irang je adu khogi mama amasu kain kang bai dele adu mana call tawre smain tawdana kainona cookie gaina khoida kain mai thadna khotana kang bai da tawre khot kre degi khoina ju net da ju mu phange haide smain tawra khol irang tawre khole khange adu akhoi je karish to tawroidra na khalle haide du nu gi numitu da haide adu around 5:30 6 adai wai ju da akhoi je haidi mamsan abani na mafam marang khangi de du numitu da ai gidi ai gi che je kanu handicap ne adu ai che handicap to ga ai adu gi numitu su yam wan chel ke ai gi pa je yu ngau na chen ja bu ya ki de ai gi pa je ai ku adu numitu da ai de gi pa si re ai gi pa je mai tha hauren ai na adu numitu da khan ki adu numitu da ai na adu gi tang ahum du da akhoi gi mai tha ba je thingkang phai gi oina di akhoi hana thai hen hai aina ai gi khoi gi leimina ba ding da khoi leimina mi da hang ba kan da khoi hana thai hai akhoi gi do tidim lambi ga maya ju ore du ga laisang ga ju nak nei ba akhoi temple lei ba akhoi gi ibudok pakhang ba laisang lei ibudok pakhang ba laisang du ga nak na bani na moina aham ba attack taw ji laisang da attack taw bani na hai adu mai hai laisang da attack taw bani na laisang gi manak lei bani na mai te gi yum ne na moina hana mai thadok kre akhoi gi yum hani hanan mai thai hai ba khoi tingkang phai gi oina ti moina du mai hai adu mai na akhoi da tam moina khoda habirak pa akhoi gi ji kaino da hang bu da su adu gi nimu tu da akhoi je haidi mafam marang khang gi de ai gi che disfigure do pura ga je khang bra akhoi gi anak ba yum du da changa ga akhoi noi sida kitang kaino ngahak tang lei jage en hai ru ba da moina akhoi sida noi lei radi yar roi noi mitai ga yum thang na bani noi akhoi lei moina akhoi noi sida lei khang du noi hatpi gi na chen gron akhoi adu nimu tu da yam wana chen gi ai gi ima ga ai ga akhoi gi kaino lei min na ban thang na ba yum amaga chen ge akhoi je ai gi ipa du khoi chen min bo yarak ki de ai gi ipa do ai di sire ai dum khan kya ba ai nitu da ai di siam ware tu nitu da ai je aduga adugi nimidang du da khoi je yam wana haidi moina mai thabo ga do khoi du nimidang tum dare adum haidi yam wana lot le khoi je kai kai do no surung marung kai kai chang khoi je lot le du nimitu da
ꯂꯣꯠꯂꯀꯥꯟꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯦꯝꯞꯇ ꯑꯩꯈꯣꯏꯁꯦ ꯂꯧꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯀꯣꯜ ꯇꯧꯔꯀꯥꯟꯗ ꯃꯤꯉꯣꯟꯗ ꯍꯪꯀꯥꯟꯗ ꯁꯨꯃꯥꯏ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯦꯝꯞꯇ ꯃꯤꯅ ꯆꯠꯅꯔꯦ ꯈꯣꯠꯅꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃ ꯑꯩꯈꯣꯏꯅ ꯀꯣꯜ ꯇꯧꯔꯛꯑꯦ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯦꯝꯞꯇ ꯆꯠꯅꯕꯅ ꯑꯌꯨꯛ ꯉꯟꯇꯥ ꯃꯝꯃꯤꯉꯩꯗꯒꯤ ꯃꯣꯏꯅ ꯀꯣꯜ ꯇꯧꯕꯤꯔꯦ ꯍꯥꯏꯗꯤ ꯂꯧꯕ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯑꯗꯨ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯁꯤ ꯃꯐꯝꯗ ꯂꯩꯌꯣ ꯑꯗꯨꯒ ꯃꯣꯏꯅ ꯂꯧꯕ ꯂꯥꯛꯑꯅꯤ ꯈꯣꯠꯂꯅꯤ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅ ꯄꯤꯛꯑꯞ ꯇꯧꯕ ꯂꯥꯛꯑꯦ ꯑꯗꯨꯁꯨ ꯑꯔꯥꯎꯟ 3 ꯑꯗꯥꯏꯋꯥꯏꯗꯅꯦ ꯃꯣꯏꯅ ꯑꯩꯈꯣꯏ ꯂꯧ ꯂꯥꯛꯄꯁꯦ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨ 3 ꯑꯗꯥꯏꯋꯥꯏꯗꯨꯗ ꯒꯥꯔꯤ ꯇꯣꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯏꯃꯥꯅꯕꯨ ꯍꯥꯏꯒꯤ ꯑꯩꯈꯣꯏꯕꯨ ꯁꯤꯐꯥꯏ ꯒꯥꯔꯤꯁꯤꯗ ꯀꯃꯥꯏꯅ ꯇꯣꯡꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯤ ꯉꯥꯛꯇ ꯏꯆꯥ ꯅꯨꯄꯤ ꯉꯥꯛꯇꯁꯤꯒ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯃꯌꯥꯝꯁꯤꯡꯁꯤꯒ ꯑꯩ ꯀꯃꯥꯏꯅ ꯒꯥꯔꯤ ꯇꯣꯡꯗꯣꯏꯅꯣ ꯁꯤꯐꯥꯏ ꯒꯥꯔꯤꯗꯨꯗꯅ ꯑꯩꯒꯤ ꯏꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦ ꯑꯩ ꯏꯃꯥꯗꯣ ꯑꯩꯅ ꯏꯃꯥ ꯀꯩꯁꯨ ꯀꯤꯒꯅꯨ ꯁꯤꯐꯥꯏꯁꯨ ꯃꯤꯅꯦ ꯑꯩꯈꯣꯏꯁꯨ ꯆꯠꯇꯥꯕꯅꯦ ꯑꯩꯈꯣꯏ ꯍꯤꯡꯅꯕꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯏꯄꯥꯁꯨ ꯂꯥꯛꯑꯒꯗꯤ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯄꯨꯜꯂꯦꯕ ꯑꯗꯨꯝ ꯑꯗꯨꯒ ꯒꯥꯔꯤ ꯇꯣꯡꯉꯦ ꯁꯤꯐꯥꯏ ꯒꯥꯔꯤꯗꯣ ꯇꯣꯡꯉꯦ ꯑꯗꯨꯒ ꯑꯔꯥꯎꯟ 4:30 ꯅꯣꯡꯉꯥꯜꯂꯦ ꯑꯗꯨꯗ ꯌꯧꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯦꯝꯞꯇ ꯅꯨꯃꯤꯠꯇꯨꯗ ꯗꯦꯠ 4ꯗ ꯃꯣꯔꯅꯤꯡꯗ ꯌꯧꯔꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯆꯦꯟꯊꯣꯔꯛꯏꯗꯣ ꯀꯩꯁꯨꯝ ꯐꯥꯎ ꯄꯨꯔꯛꯇꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯄꯨꯔꯛꯏꯗꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯄꯨꯔꯛꯇ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯐꯥꯏ ꯀꯦꯝꯞꯇ ꯂꯩꯔꯦ ꯃꯣꯏ ꯁꯤꯐꯥꯏ ꯀꯦꯝꯞꯇ ꯂꯩꯕꯗꯣ ꯆꯥꯛ ꯈꯛꯇꯪ ꯄꯤꯖꯔꯦ ꯆꯥꯛ ꯄꯤꯖꯕꯗꯨꯁꯨ ꯄ꯭ꯂꯦꯠꯇꯣ ꯀꯣꯟꯅꯗꯗꯅ ꯑꯩꯈꯣꯏꯁꯦ ꯂꯥꯗ ꯍꯥꯞꯄꯒ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯐꯥꯎꯕ ꯍꯥꯏꯗꯤ ꯐꯖꯅ ꯊꯛ ꯐꯪꯗꯦ ꯍꯥꯏꯕ ꯑꯐꯕ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏ ꯁꯤꯐꯥꯏꯁꯤꯡꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯅꯣꯏ ꯀꯩꯅꯣ ꯂꯥꯡꯒꯅꯨ ꯅꯣꯏ ꯀꯩꯅꯣ ꯇꯧꯔꯗꯤ ꯍꯥꯏꯗꯤ ꯃꯤ ꯀꯩꯅꯣꯗ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤꯅ ꯍꯥꯏꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯈꯣꯠꯂꯣ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯃꯥꯏꯅ ꯃꯣꯏ ꯂꯩꯔꯦ ꯈꯪꯈ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯦꯇꯦꯛ ꯇꯧꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯄꯨꯂꯤꯁ ꯐꯣꯔꯁ ꯃꯣꯏ ꯈꯔ ꯂꯥꯛꯑꯀꯥꯟꯗ ꯃꯣꯏ ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯏꯔꯥꯡꯗꯣ ꯂꯥꯛꯁꯟꯈꯤ ꯑꯗꯨ ꯅꯨꯃꯤꯠꯇꯁꯨ ꯍꯥꯏꯗꯤ ꯃꯇꯥꯒꯤꯗꯣ ꯑꯩꯈꯣꯏꯁꯨ ꯈꯨꯒꯥꯗꯥꯝꯒꯤꯗ ꯂꯩꯌꯦꯕ ꯃꯇꯥꯗ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯔꯥꯎꯟ 7 days ꯌꯥꯝ ꯋꯥꯅ ꯂꯩꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯌꯥꯝꯁꯨ ꯋꯥꯏꯑꯦ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯍꯥꯏꯗꯤ ꯄꯤꯔꯤꯌꯠꯀꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝꯕꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯑꯗꯨ ꯃꯇꯝꯗꯨꯗꯁꯨ ꯐꯤꯐꯥꯎ ꯑꯅꯤ ꯁꯦꯠꯅꯉꯥꯏ ꯂꯩꯇꯕ ꯑꯩꯈꯣꯏꯅ ꯃꯤ ꯀꯥꯏꯅ ꯇꯨꯞꯆꯜꯂꯒ ꯈꯥꯡꯅ ꯍꯣꯠꯅꯕꯗ ꯂꯣꯛꯁꯨ ꯊꯨꯡꯉꯦ ꯂꯣꯛ ꯊꯨꯡꯕꯗꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯑꯃꯨꯛ ꯑꯩ ꯂꯣꯛ ꯊꯨꯡꯒꯤ ꯃꯔꯛꯇꯨꯗꯅꯦ ꯈꯪꯕ꯭ꯔꯥ ꯐꯤꯗꯣ ꯁꯨꯞꯅꯉꯥꯏ ꯂꯩꯇꯗꯅ ꯑꯩꯒꯤ ꯏꯃꯥꯏ ꯐꯅꯦꯛꯇ ꯁꯨꯞꯄꯒ ꯑꯩ ꯇꯨꯝꯃꯦ ꯌꯦꯡꯕꯗꯁꯨ ꯁꯤꯗꯣꯏꯔ ꯅꯣꯡ ꯆꯤꯐꯦꯠ ꯇꯥꯕꯒꯤ ꯑꯩꯒꯤ ꯏꯃꯥꯏ ꯐꯅꯦꯛꯇ ꯁꯦꯠꯂꯒ ꯑꯩꯁꯦ ꯇꯨꯝꯍꯜꯂꯦ ꯑꯩꯁꯦ ꯌꯥꯝ ꯋꯥꯅ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏꯅ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯑꯔꯥꯎꯟ 7 days ꯂꯩꯔꯀꯥꯟꯗ ꯗꯦꯠ 9ꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯑꯦꯛꯆꯦꯟꯖ ꯇꯧꯗꯣꯏꯅꯦ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒꯁꯦ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯦꯛꯆꯦꯟꯖ ꯇꯧꯗꯣꯏꯅꯦ ꯈꯣꯠꯇꯣꯏꯅꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯃꯩ ꯆꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯗꯣ ꯃꯩ ꯆꯥꯛꯍꯧꯕ ꯎꯕꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯋꯥꯏ ꯑꯗꯨ ꯅꯨꯃꯤꯠꯇꯁꯨ ꯑꯩꯈꯣꯏ ꯀꯞꯄꯒ ꯂꯥꯛꯀꯦ ꯑꯗꯨ ꯅꯨꯃꯤꯠꯇꯁꯨ ꯀꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯗꯣ ꯀꯩꯅꯣꯗ DC ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯦ DCꯒꯤ ꯃꯣꯏ ꯍꯦꯗ ꯀ꯭ꯋꯥꯇꯔ ꯀꯩꯅꯣꯒꯤꯗ ꯊꯨꯏꯕꯣꯡꯒꯤꯗ ꯑꯦꯛꯆꯦꯟꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯉꯥꯏꯔꯣ ꯍꯥꯏꯔꯦ ꯅꯣꯡꯉꯥꯜꯂꯦ ꯑꯗꯨꯒꯤ DC ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯗꯨꯁꯨ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯨꯝꯃꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯌꯥꯝꯅꯁꯨ ꯃꯣꯠꯂꯦ ꯑꯗꯨꯗꯒꯤꯗꯤ ꯆꯥꯛ ꯐꯥꯎ ꯆꯥꯔꯛꯈꯤꯗꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯆꯥꯛ ꯆꯥꯗꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯐꯥꯎ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯆꯥꯛꯄꯨꯗꯤ ꯑꯥꯗ ꯀꯩꯅꯣꯗ ꯁꯤꯐꯥꯏ ꯀꯦꯝꯞꯇ ꯑꯃ ꯀꯩꯅꯣ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯈꯨꯒꯥꯗꯥꯝꯗ ꯂꯩꯕꯗꯨꯗ ꯍꯣꯏ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯗꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯏꯃꯥꯅ ꯆꯥꯁꯜꯂꯣ ꯑꯩꯈꯣꯏ ꯍꯤꯡꯗꯕ ꯌꯥꯗꯦ ꯅ ꯈꯜꯂꯀꯥꯟꯗ ꯆꯥꯛ ꯆꯥꯔꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯗꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤꯗꯤ DC ꯀ꯭ꯋꯥꯇꯔꯒꯤꯗꯣ ꯌꯥꯝ ꯃꯣꯠꯁꯨ ꯃꯣꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯛꯁꯨ ꯑꯗꯨꯝ ꯆꯥꯔꯛꯇ꯭ꯔꯦ ꯅꯨꯃꯤꯠ ꯑꯅꯤꯗꯣ ꯑꯩꯈꯣꯏꯁꯦ ꯏꯁꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯕꯨ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯅꯪ ꯑꯦꯝꯕꯨꯂꯦꯟꯁ ꯒꯥꯔꯤꯗ ꯑꯣꯏꯅ ꯇꯣꯡꯉ ꯆꯠꯂꯒꯦꯔꯥ ꯅꯪ ꯌꯥꯝ ꯋꯥꯔꯕꯅ ꯑꯩꯈꯣꯏ ꯏꯁꯥ ꯌꯥꯝ ꯁꯣꯟꯃꯟꯗꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯔꯥꯎꯟ 11 ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯁꯦ ꯑꯦꯛꯆꯦꯟꯖ ꯇꯧꯔꯦ ꯑꯗꯨꯐꯥꯎꯗ ꯑꯩꯈꯣꯏꯁꯦ ꯂꯥꯁ ꯇꯤꯞ ꯇꯥꯗꯅ ꯑꯩꯈꯣꯏꯁꯦ ꯂꯥꯁ ꯇꯤꯞ ꯇꯥꯕꯅꯤꯅ ꯌꯥꯝ ꯀꯤꯖꯔꯦ ꯑꯩꯈꯣꯏꯗꯣ ꯂꯥꯁ ꯇꯤꯞ ꯇꯥꯕꯒꯤ ꯍꯥꯏꯗꯤ ꯀꯤꯖꯕ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯦꯅ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏꯒꯤ ꯁꯤꯕꯥꯏꯒꯤ ꯀꯩꯅꯣ ꯄꯨꯂꯤꯁꯀꯨꯝꯕ ꯀꯩꯅꯣ ꯑꯗꯨꯒꯤ ꯃꯣꯏ DC ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ DC ꯀꯩꯀꯥꯗꯣ ꯃꯣꯏ ꯂꯣꯏ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤꯡꯁꯦ ꯍꯥꯎꯅ ꯕꯥꯎꯟ ꯇꯧꯔ ꯂꯩꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯦ ꯍꯤꯡꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯁꯤꯒꯗ꯭ꯔꯥ ꯁꯤ ꯈꯟꯕꯗꯁꯨ ꯌꯥꯝ ꯋꯥꯏꯑꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯅꯨꯃꯤꯠꯇꯁꯨ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯋꯥꯅ ꯑꯣꯏꯔꯁꯨ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯄꯨꯕꯤꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯁꯤꯐꯥꯏꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯦꯛꯆꯦꯟꯖ ꯇꯧꯔꯒ ꯄꯨꯕꯤꯔꯦ ꯃꯣꯏꯔꯥꯡ ꯐꯥꯎꯕ ꯑꯗꯨ ꯃꯣꯏꯔꯥꯡ ꯐꯥꯎ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯐꯣꯟꯁꯦ ꯑꯣꯐ ꯇꯧꯔꯝꯕꯅꯦꯕ ꯃꯣꯏꯅ ꯐꯣꯟ ꯑꯣꯐ ꯇꯧ ꯍꯥꯏꯕꯒꯤ ꯐꯣꯟ ꯑꯣꯐ ꯇꯧꯕꯅꯦꯕ ꯐꯣꯟ ꯑꯣꯟ ꯇꯧꯔꯦ ꯑꯗꯨꯒ ꯑꯩ ꯏꯅꯥꯎꯄꯤꯗ ꯑꯩꯅ ꯀꯣꯜ ꯇꯧꯔꯦ ꯑꯩ ꯃꯣꯏꯔꯥꯡ ꯌꯧꯔꯛꯇꯣꯔꯦ ꯍꯥꯏ ꯑꯩ ꯏꯅꯥꯎꯄꯤꯁꯤꯅ ꯀꯞꯄꯦ ꯆꯦꯡꯀꯥ ꯅꯣꯏ ꯑꯩꯈꯣꯏꯗꯤ ꯅꯪꯁꯦ ꯂꯩꯇ꯭ꯔꯦꯅꯕꯨ ꯈꯜꯂꯦ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯈꯠꯂꯦ ꯈꯣꯠꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯣ ꯁꯤꯈ꯭ꯔꯦꯅ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯐꯣꯟꯁꯨ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯄꯥꯎ ꯀꯩꯀꯥ ꯇꯥꯕꯗꯨꯁꯨ ꯈꯣꯠꯄꯗꯨꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯌꯨꯝꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯨꯗ 2 days ꯑꯔꯥꯎꯟ 2 days ꯃꯨꯛ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯁꯤꯗ ꯀꯩꯅꯣꯗ
ꯑꯁꯤ ꯀꯣꯟꯊꯧꯖꯝ ꯔꯤꯂꯤꯐ ꯀꯦꯝ ꯍꯥꯡꯉꯦ ꯈꯣꯠꯂꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤ ꯁꯤꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯈꯣꯠꯂꯨꯔꯁꯤꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯆꯥꯔꯖ ꯄꯨꯕꯤꯔꯤꯕ ꯀꯀꯥ ꯒꯣꯄꯦꯁ ꯍꯣꯏꯅꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯂꯩꯍꯟꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯦ ꯑꯗꯨꯗꯨꯒ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯌꯨꯝ ꯆꯨꯔꯆꯥꯟꯄꯨꯔ ꯂꯝꯗꯝꯁꯤꯗ ꯍꯟꯅꯤꯡꯉꯦ ꯑꯩꯅ ꯌꯥꯝ ꯍꯪꯖꯅꯤꯡꯕ ꯋꯥꯍꯪꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯃꯅꯤꯄꯨꯔ ꯅꯠꯇꯕ꯭ꯔꯥ ꯁꯤꯗꯪ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯋꯥꯈꯜꯗꯤ ꯑꯩꯅ ꯌꯥꯝ ꯆꯥꯏ ꯌꯥꯝꯅ ꯑꯩꯈꯣꯏ ꯊꯋꯥꯏ ꯌꯥꯝ ꯆꯥꯏꯌꯦ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯃꯅꯤꯄꯨꯔ ꯅꯠꯇꯕ꯭ꯔꯥ ꯁꯤ ꯋꯥꯍꯪꯗꯤ ꯌꯥꯝ ꯍꯪꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯁꯦ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯀꯩꯅꯣꯅ ꯏꯝꯐꯥꯜ ꯇꯥꯏꯝꯁꯅ ꯀꯩꯅꯣ ꯂꯧꯕ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯄ꯭ꯔꯦꯁꯀꯤ ꯁꯨꯃꯥꯏꯅ ꯃꯤ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯃꯣꯏꯅ ꯑꯩꯁꯦ ꯀꯩꯅꯣ ꯂꯧꯕꯤꯌꯦ ꯑꯗꯨ ꯋꯥ ꯉꯥꯡꯕꯗꯁꯨ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯄꯤꯔꯛꯑꯦ ꯐꯦꯁꯕꯨꯛꯇ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯇ ꯃꯣꯏꯅ ꯀꯃꯦꯟ ꯄꯤꯔꯛꯄꯁꯦ ꯍꯥꯏꯗꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯕ ꯌꯥꯔꯅꯤ ꯈꯣꯠꯂꯅꯤ ꯑꯗꯨꯗꯒꯤꯗꯤ ꯅꯪꯗꯣ ꯑꯦꯛꯇꯤꯡ ꯌꯥꯝ ꯍꯩ ꯈꯣꯠꯂꯤ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯂꯝꯀꯥꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯗꯤꯀꯣ ꯍꯥꯏꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯃꯅꯤꯄꯨꯔ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯑꯩꯅ ꯍꯪꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝ ꯁꯥꯔ ꯕꯤꯔꯦꯟꯗꯁꯨ ꯍꯪꯖꯅꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯃꯅꯤꯄꯨꯔ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯑꯁꯤꯒꯤ ꯋꯥꯍꯪꯁꯤꯗ ꯌꯥꯝ ꯍꯪꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯂꯩꯈꯤꯅꯤ ꯑꯩ ꯆꯨꯔꯆꯥꯟꯄꯨꯔ ꯑꯩ ꯄꯣꯛꯅꯐꯝ ꯑꯩꯒꯤ ꯂꯝꯗꯝ ꯑꯩꯒꯤ ꯈꯣꯏꯔꯤ ꯅꯥꯐꯝ ꯇꯥꯈꯤꯕ ꯃꯐꯝꯗ ꯑꯩ ꯂꯩꯅꯤ ꯑꯩ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯗꯨꯝ ꯑꯩꯒꯤ ꯃꯣꯏꯅ ꯑꯩ ꯍꯥꯠꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩ ꯁꯤꯒꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯣꯏꯅ ꯑꯩ ꯍꯥꯠꯅꯤ ꯍꯥꯏꯔꯁꯨ ꯀꯨꯀꯤꯁꯤꯡꯅ ꯍꯥꯠꯅꯤ ꯍꯥꯏꯔꯁꯨ ꯃꯣꯏ ꯍꯥꯠꯆꯧ ꯂꯥꯎ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯠꯄꯤꯌꯨ ꯂꯥꯎ ꯑꯩ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯕ ꯀꯤꯗꯦ ꯑꯩ ꯑꯃ ꯍꯥꯠꯄꯗ ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯣ ꯍꯥꯠꯂꯨ ꯂꯥꯎ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯩ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩ ꯀꯩꯁꯨꯝ ꯁꯤꯕꯗ ꯀꯩꯁꯨꯝ ꯀꯤꯕ ꯂꯩꯇꯦ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯑꯩꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯒ ꯍꯤꯡꯗꯣꯏꯅꯣ ꯑꯩꯒꯤ ꯏꯆꯦ ꯗꯤꯁꯐꯤꯒꯔꯁꯤꯒ ꯑꯩ ꯀꯔꯤ ꯇꯧꯔꯒ ꯍꯤꯡꯗꯣꯏꯅꯣ ꯑꯩꯒꯤ ꯏꯄꯥ ꯌꯨꯉꯥꯎꯁꯤꯒ ꯀꯔꯤ ꯇꯧꯔꯒ ꯍꯤꯡꯒꯗꯣꯏꯅꯣ ꯑꯩꯒꯤ ꯏꯃꯥꯁꯤꯒ ꯁꯣꯟꯖꯜꯂꯛꯑꯕ ꯏꯃꯥꯁꯤꯒ ꯀꯔꯤ ꯇꯧꯔꯒ ꯍꯤꯡꯒꯗꯣꯏꯅꯣ ꯁꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯏ ꯑꯩ ꯍꯧꯖꯤꯛ ꯍꯟꯗꯛꯇ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕꯗ ꯉꯥꯏꯔꯤ 6th ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝ ꯄꯤꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯑꯩ ꯃꯥꯁꯇꯔ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯩ ꯍꯥꯟꯅ ꯃꯪꯂꯥꯟꯗꯤ ꯑꯩꯒꯤ ꯃꯥꯁꯇꯔ ꯇꯧꯒꯦ ꯑꯩ ꯏꯃꯥꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏ ꯏꯃꯥ ꯑꯩ ꯃꯥꯁꯇꯔ ꯇꯧꯒꯦꯀꯣ ꯑꯩ ꯍꯌꯦꯡ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤ ꯌꯥꯝ ꯑꯣꯏꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯁꯇꯔ ꯇꯧꯅꯤꯡꯗꯔꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯅꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯔꯒ ꯊꯥꯛꯆꯗꯤ ꯅꯣꯏ ꯀꯅꯥꯅ ꯊꯛꯄꯤꯗꯣꯏꯅꯣ ꯏꯄꯥ ꯌꯨꯉꯥꯎꯕꯁꯤꯒ ꯏꯆꯦꯁꯤꯒ ꯁꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯌꯦ ꯏꯃꯥꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯅ ꯍꯪꯖꯅꯤꯡꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯃꯅꯤꯄꯨꯔ ꯅꯠꯇ꯭ꯔꯕ ꯑꯁꯤꯗꯤ ꯌꯥꯝ ꯍꯪꯖꯅꯤꯡꯉꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯍꯥꯏꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯌꯥꯎꯗ꯭ꯔꯕ ꯃꯣꯏꯅ ꯂꯝꯀꯥꯅꯤ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯑꯁꯤꯗꯤ ꯌꯥꯝ ꯍꯪꯖꯅꯤꯡꯉꯦ ꯂꯝꯀꯥ ꯅꯠꯇꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯅꯦ ꯃꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯃꯣꯏ ꯈꯪꯗꯕ꯭ꯔꯥꯕ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖ ꯂꯩꯔꯝꯃꯦ ꯈꯣꯠꯂꯝꯃꯦ ꯅꯤꯡꯊꯧ ꯑꯗꯨꯗ ꯄꯥꯜꯂꯝꯃꯤ ꯃꯣꯏ ꯑꯗꯨ ꯀꯩ ꯈꯪꯗ꯭ꯔꯤꯅꯣꯕ ꯑꯗꯨ ꯐꯖꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯪꯕ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯀꯨꯀꯤ ꯂꯩꯔꯤꯕ ꯍꯥꯟꯅ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯗꯤ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯥꯏꯗꯤ ꯍꯦꯜꯞꯇꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯇꯧꯕꯤꯔꯛꯏꯅꯦꯕ ꯍꯥꯏꯗꯤ ꯍꯦꯜꯞ ꯇꯧꯕꯤꯔꯛꯄ ꯍꯥꯏꯗꯤ ꯑꯩꯈꯣই ꯂꯩꯃꯤꯟꯅ ꯆꯥꯃꯤꯟꯅꯔꯛꯄꯅꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯇꯦꯡ ꯏꯇꯦꯡ ꯇꯧꯅꯗꯅ ꯈꯣꯠꯅꯗꯅ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔꯛꯄꯅꯤꯅ ꯍꯥꯏꯗꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯣꯏ ꯑꯇꯩ ꯍꯥꯟꯅ ꯑꯅꯧꯕ ꯆꯪꯉꯛꯏꯕ ꯀꯨꯀꯤꯁꯤꯡꯅꯅꯦꯕ ꯑꯩꯈꯣꯏ ꯑꯦꯇꯦꯛ ꯇꯧꯔꯛꯏꯁꯦ ꯑꯅꯝꯕꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯍꯥꯏꯗꯤ ꯑꯅꯧꯕ ꯀꯨꯀꯤ ꯂꯥꯛꯄꯗꯒꯤꯁꯨ ꯑꯅꯝꯕ ꯑꯩꯈꯣꯏꯁꯦ ꯀꯩꯁꯨ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯗꯤ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯍꯧꯔꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯝꯇ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯦꯕ ꯂꯥꯏ ꯍꯔꯥꯎꯕ ꯄꯥꯡꯊꯣꯛꯄꯗ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯟꯕ ꯌꯥꯗꯦꯕ ꯑꯁꯤ ꯀꯩꯒꯤꯅꯣꯕ ꯑꯁꯤ ꯌꯥꯝ ꯍꯪꯖꯅꯤꯡꯉꯦ ꯁꯤꯃꯁꯨ ꯍꯥꯏꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯂꯥꯏ ꯍꯔꯥꯎꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗꯩ ꯊꯥꯕꯜ ꯆꯣꯡꯕ ꯑꯣꯏꯒꯦꯔꯥ ꯃꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯂꯧꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯂꯩꯇ꯭ꯔꯕ꯭ꯔꯥꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯔꯥꯏꯠ ꯂꯩꯇ꯭ꯔꯕ꯭ꯔꯥꯕ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟꯒꯤ ꯔꯥꯏꯠꯁ ꯂꯩꯇ꯭ꯔꯕ꯭ꯔꯥꯕ ꯑꯩꯅ ꯍꯪꯖꯅꯤꯡꯕꯗꯤ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯃꯣꯏꯗꯒꯤ ꯑꯌꯥꯕ ꯂꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯌꯩꯊꯣꯛꯇꯣꯏꯅꯦꯕ ꯃꯣꯏꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯃꯣꯏꯗꯒꯤ ꯑꯌꯥꯕ ꯊꯥꯕꯜ ꯆꯣꯡꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯕꯕꯨ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯍꯔꯥꯎꯕꯕꯨ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯍꯔꯥꯎꯕꯀꯥꯁꯦ ꯃꯣꯏꯅ ꯃꯥꯏ ꯄꯥꯜꯍꯟꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯅꯨꯡꯗ ꯁꯥꯎꯟ ꯕꯣꯛꯁ ꯊꯥꯔꯒ ꯇꯧ ꯑꯗꯨꯁꯨ ꯌꯥꯝ ꯊꯦꯡꯉꯐꯥꯎ ꯇꯧꯕ ꯌꯥꯔꯣꯏ ꯑꯔꯥꯎꯟ 10 ꯐꯥꯎ ꯂꯥꯛꯑꯦ ꯑꯗꯨꯐꯥꯎ ꯇꯧꯈ꯭ꯔꯒ ꯑꯗꯨꯝ ꯌꯥꯔꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯗꯒꯥꯁꯦ ꯊꯤ ꯉꯥꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯝꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯛꯄꯁꯦ ꯍꯥꯏꯗꯤ ꯅꯤꯡꯇꯝꯕ ꯍꯥꯏꯕꯗꯣ ꯐꯪꯉꯛꯈꯤꯗꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯒꯅꯤ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅꯤ ꯈꯜꯂꯒ ꯑꯩ ꯂꯩꯒꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩ ꯑꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤ ꯑꯩꯒꯤ ꯀꯩꯅꯣ ꯋꯥꯐꯝꯗꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯁꯨ ꯁꯥꯔ ꯕꯤꯔꯦꯟꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏꯗꯤ ꯑꯩꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯑꯗꯨꯗꯨꯒ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯍꯥꯟꯅ ꯂꯥꯛꯄ ꯃꯣꯏ ꯑꯅꯧꯕ ꯀꯨꯀꯤ ꯆꯪꯉꯛꯄꯁꯤꯡꯁꯦ ꯑꯁꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯇꯥꯟꯊꯣꯛꯄꯤꯒꯣ ꯃꯣꯏꯁꯤꯡꯁꯤꯁꯨ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯀꯩ ꯃꯩ ꯊꯥꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯇꯧꯕꯤꯔꯤꯁꯦ ꯑꯗꯨꯅ ꯃꯣꯏꯗꯤ ꯍꯥꯏꯗꯤ ꯃꯣꯏꯁꯤꯡꯁꯦ ꯁꯄꯔꯦꯠꯇ ꯊꯝꯕꯤꯈ꯭ꯔꯒ ꯑꯩꯈꯣꯏꯁꯤꯡꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯄꯨꯟꯅ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯉꯝꯗꯧꯕ ꯃꯥꯜꯂꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯍꯥꯏꯗꯤ ꯑꯅꯧꯕ ꯀꯨꯀꯤꯁꯤꯡꯁꯤꯅꯦꯕ ꯑꯅꯧꯕꯗꯤ ꯍꯥꯏꯗꯤ ꯑꯅꯧꯕ ꯀꯨꯀꯤ ꯂꯥꯛꯄꯁꯤꯡꯁꯤꯅꯅꯦꯕ ꯃꯣꯏꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯏꯔꯥꯡ ꯀꯩꯀꯥ ꯇꯧꯔꯛꯏꯁꯦ ꯑꯗꯨꯝ ꯑꯁꯦꯡꯕꯒꯤꯕꯨꯗꯤ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤꯗꯤ ꯑꯩꯅ ꯈꯪꯉꯛꯄ ꯃꯇꯝꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯛꯄꯁꯦ ꯑꯩꯈꯣꯏ ꯅꯤꯡꯇꯝꯕꯗꯤ ꯁꯨꯡꯐꯪ ꯐꯪꯉꯛꯈꯤꯗꯦ ꯑꯁꯤꯃꯗꯤ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯗꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡ ꯂꯥꯛꯏꯉꯩꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯄꯁꯤꯡꯗꯣ ꯍꯥꯏꯍꯧꯒꯦ ꯐꯖꯅ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯑꯋꯥꯠ ꯑꯄꯥ ꯇꯥꯟꯅꯗꯅ ꯈꯣꯠꯅꯗꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯀꯥꯟꯗꯗꯤ ꯑꯩꯒꯤ ꯏꯃꯥꯗ ꯌꯥꯝ ꯍꯪꯈꯤ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯩꯁꯨ ꯂꯣꯏ ꯊꯥꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯆꯦꯡ ꯆꯔꯥ ꯋꯥꯜꯂꯒ ꯆꯥꯛ ꯆꯥꯔꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯤ ꯀꯦꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯅ ꯏꯃꯥꯗ ꯌꯥꯝ ꯍꯪꯉꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯆꯦꯡ ꯆꯔꯥ ꯋꯥꯜꯂ ꯆꯥꯛ ꯆꯥꯔꯗꯣꯏꯅꯤꯀꯣ ꯏꯃꯥ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯅ ꯌꯥꯝ ꯍꯪꯉꯦ ꯁꯤ ꯑꯃꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯝ ꯍꯪꯅꯤꯡꯉꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯄꯤꯕꯤꯗꯣꯏꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯩ ꯊꯟꯗ ꯅꯠꯇꯦ ꯍꯥꯏꯗꯤ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯔꯤꯁꯦ ꯃꯌꯥꯝ ꯃꯃꯥ ꯃꯄꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯈꯣꯠꯂꯤꯕ ꯏꯖꯨꯀꯦꯁꯟ ꯇꯝꯃꯤꯕ ꯃꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯍꯥꯏꯗꯤ ꯈꯟꯕꯤꯌꯣ ꯍꯥꯏꯗꯤ ꯃꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯕꯛ ꯀꯗꯥꯏꯗ ꯊꯕꯛ ꯁꯨꯔꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯐꯖꯅ ꯀꯩꯅꯣ ꯐꯦꯁꯤꯂꯤꯇꯤ ꯐꯖꯅ ꯄꯤꯕꯤꯌꯣ ꯏꯖꯨꯀꯦꯁꯟꯒꯤ ꯑꯗꯨꯒ ꯁꯔꯗꯁꯨ ꯍꯧꯖꯤꯛꯁꯨ ꯄꯤꯕꯤꯔꯤ ꯃꯣꯏꯅꯁꯨ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯨꯡ ꯀꯣꯏꯅꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯍꯧꯒꯠꯄꯗꯤ ꯀꯩꯁꯨ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯐꯅ ꯀꯨꯏꯅꯗꯤ ꯀꯩꯁꯨ ꯍꯧꯒꯠꯄ ꯉꯝꯃꯣꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯖꯔꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯀꯩꯀꯩ ꯂꯣꯏꯅ ꯍꯥꯏꯗꯤ ꯄ꯭ꯔꯣꯄꯔꯇꯤ ꯂꯣꯏ ꯃꯥꯡꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯤ ꯍꯥꯏꯗꯤ ꯑꯗꯨꯅ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯏꯗꯤ ꯑꯣꯅꯔꯦꯕꯜ ꯁꯥꯔ ꯕꯤꯔꯦꯟꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯜꯍꯟꯕꯤꯌꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯇꯪꯖꯨ ꯂꯩꯇꯥꯕ ꯐꯤꯕꯝꯗꯣ ꯑꯣꯏꯍꯟꯕꯤꯌꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯍꯧꯒꯠꯄ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯗꯤ ꯄꯨꯟꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅꯐꯥꯎ ꯈꯜꯂꯦ ꯍꯥꯏꯕ ꯑꯩꯒꯤ ꯏꯃꯥꯗ ꯑꯩ ꯍꯥꯏ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯅꯨꯡꯗꯥꯡꯗ ꯑꯁꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯆꯠꯂꯤꯗ ꯆꯣꯡꯊꯔ ꯁꯤꯔꯁꯤꯔꯥ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯍꯤꯡꯉꯒ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯔ ꯍꯤꯡꯗꯣꯏꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯅ ꯑꯍꯥꯎꯕ ꯆꯥꯈ꯭ꯔꯦ ꯃꯤꯅ ꯐꯖꯕ ꯁꯦꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯦꯠꯅꯤꯡꯉꯛꯀꯅꯤ ꯑꯩꯈꯣꯏ ꯃꯤꯅ ꯐꯖꯕ ꯆꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯥꯅꯤꯡꯉꯛꯀꯅꯤ ꯃꯤꯅ ꯐꯖꯕ ꯁꯦꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯧꯅꯤꯡꯉꯛꯀꯅꯤ ꯑꯗꯨꯅ ꯁꯨꯝ ꯃꯌꯥꯝꯅꯤ ꯎꯔꯀꯥꯟꯗ ꯀꯩꯗꯧꯗꯣꯏꯅꯣꯅ ꯈꯟꯕꯗ ꯌꯥꯝ ꯋꯥꯏꯑꯦ ꯑꯩꯈꯣꯏ ꯑꯁꯤꯁꯨ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯇꯪ ꯅꯠꯇꯦ ꯃꯤꯒꯤ ꯃꯤꯔꯛ ꯊꯣꯛꯂꯛꯄ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯁꯤꯁꯦ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯃꯤꯔꯛ ꯊꯣꯛꯂꯛꯀꯥꯟꯗ ꯀꯔꯤ ꯁꯦꯠꯇꯣꯏꯅꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯁꯨꯝꯕꯁꯨ ꯌꯥꯝ ꯈꯜꯂꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯗꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯀꯣꯝꯄꯤꯇꯤꯇꯤꯚ ꯑꯣꯏꯅꯕ ꯃꯇꯝꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯈꯟꯕꯗꯁꯨ ꯌꯥꯝ ꯋꯥꯏꯑꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯁꯤ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ MLA ꯁꯥꯔ ꯔꯟꯖꯟꯅꯁꯨ ꯍꯣꯏ ꯑꯩꯈꯣꯏ ꯐꯖꯅ ꯇꯧꯕꯤꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯆꯥꯔꯖ ꯄꯨꯕꯤꯔꯤꯕ ꯀꯀꯥ ꯒꯣꯄꯦꯁꯣꯔꯅꯁꯨ ꯍꯥꯏꯗꯤ ꯐꯖꯅ ꯇꯧꯕꯤꯌꯦ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯗꯤ ꯃꯦꯗꯤꯀꯦꯜꯒꯤ ꯂꯥꯏꯟꯗꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯅꯥꯔꯤ ꯌꯣꯛꯑꯦ ꯐꯖꯅ ꯌꯦꯡꯕꯤꯌꯦ ꯑꯗꯨꯒꯤꯗꯤ ꯑꯗꯨꯗꯨꯒ ꯍꯥꯏꯗꯤ ꯀꯔꯤ ꯇꯧꯔꯤ ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄ ꯀꯦꯝꯞꯀ ꯍꯥꯏꯔꯨꯔꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯗꯤ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯆꯥꯕꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯨꯒ ꯍꯥꯏꯗꯤ ꯑꯗꯨꯒ ꯍꯣꯏ ꯇꯨꯝꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯇꯨꯝꯕꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯇꯤꯟ ꯀꯥꯡꯒꯨꯝꯕ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯥꯔꯒ ꯇꯨꯝꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒ ꯀꯩꯅꯣ ꯃꯣꯝꯄꯥꯛ ꯑꯃꯈꯛ ꯊꯥꯔ ꯇꯨꯝꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯃꯗꯤ ꯇꯨꯝꯕꯗꯤ ꯑꯗꯨꯗꯨꯒ ꯑꯇꯩꯕꯨꯗꯤ ꯆꯥꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯗꯨꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯟꯆꯥꯔꯖꯁꯤꯡꯗꯤ ꯂꯣꯏꯅ ꯐꯩꯌꯦ ꯍꯥꯏꯗꯤ ꯑꯗꯨꯗꯒꯤ ꯚꯣꯂꯟꯇꯤꯌꯔ ꯂꯥꯛꯄ ꯃꯤꯈꯩꯁꯨ ꯌꯥꯝ ꯐꯩꯌꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏ ꯗꯗꯥ ꯍꯣꯏ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯇꯩ ꯍꯣꯏ ꯂꯣꯏꯅ ꯐꯩꯌꯦꯕꯀꯣ ꯃꯣꯏ ꯍꯥꯏꯗꯤ ꯃꯣꯏꯅ ꯀꯣꯑꯣꯄꯔꯦꯠ ꯇꯧꯕꯤꯕꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯤꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐꯖꯅ ꯍꯥꯏꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯅ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯝꯃꯁꯨ ꯉꯥꯏꯍꯥꯛꯇꯪꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯁꯨ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯆꯪꯉꯀꯥꯟꯗꯗꯤ ꯑꯁ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯤꯕꯨꯅ ꯈꯟꯕꯗ ꯌꯥꯝ ꯋꯥꯏꯑꯦ ꯑꯗꯨꯃꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯁꯨ ꯁꯣꯟꯖꯜꯂꯛꯑꯦ ꯑꯩꯒꯤ ꯏꯆꯦ ꯗꯤꯁꯐꯤꯒꯔꯁꯤꯒ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯁꯤ ꯈꯟꯕꯗꯁꯨ ꯌꯥꯝ ꯋꯥꯏꯑꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩ ꯃꯤꯡ ꯑꯕꯦꯝꯆꯥ ꯑꯣꯏꯅ ꯑꯩ ꯆꯨꯔꯆꯥꯟꯄꯨꯔ ꯃꯇꯥ ꯚꯤꯂꯦꯖꯇꯒꯤꯅꯦ ꯑꯩꯁꯦ ꯇꯥꯡ 3ꯒꯤ ꯂꯥꯟ ꯍꯧꯔꯛꯄ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯗꯤ ꯂꯥꯟ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯦ ꯑꯩꯒꯤ ꯏꯄꯥꯝꯁꯤꯅ ꯐꯧꯕꯣꯛ ꯆꯥꯏꯈꯥꯏꯅꯦ ꯑꯗ ꯐꯧꯕꯣꯛ ꯆꯥꯏꯈꯥꯏꯗꯒꯤ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯕꯦꯝꯆꯥ ꯅꯪ ꯂꯥꯛꯑꯣꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯔꯥꯡ ꯊꯣꯛꯀꯗꯧꯕ ꯃꯥꯜꯂꯤ ꯈꯣꯠꯀꯗꯧꯕ ꯃꯥꯜꯂꯤꯅ ꯍꯥꯏ ꯑꯗꯣ ꯑꯩꯁꯦ ꯅꯨꯃꯤꯠꯁꯤꯃꯛꯁꯨ ꯑꯩꯁꯦ ꯏꯁꯥꯃꯛ ꯆꯦꯛꯀꯣꯟꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯕꯤꯛ ꯐꯤꯜꯗ ꯑꯗꯩꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯄ꯭ꯔꯦꯁ ꯔꯤꯂꯦ ꯑꯣꯏꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯁꯨ ILPꯒꯤꯗꯁꯨ ꯑꯩꯁꯦ ꯂꯥꯟ ꯆꯦꯟꯈ꯭ꯔꯦ ꯃꯃꯥꯡꯗꯀꯣ ꯏꯆꯥꯅꯨꯄꯥ ꯆꯍꯤ 3ꯃꯨꯛ ꯐꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯁꯦ ꯏꯆꯥꯅꯨꯄꯥꯁꯦ ꯄꯣꯔꯒ ꯐꯧ ꯆꯥꯏꯈꯥꯏ ꯒꯥꯔꯤ ꯑꯃꯠꯇ ꯐꯪꯗꯗꯅ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥ ꯁ꯭ꯋꯥꯏꯁꯤꯐꯥꯎ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯄꯣꯔꯒ ꯆꯦꯜꯂꯦꯕ ꯑꯗꯨꯗꯒꯤ ꯃꯇꯦꯛ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯟꯁꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗꯦ ꯑꯗꯣ ꯑꯩꯅ ꯅꯣꯏ ꯑꯗꯨꯝ ꯂꯩꯌꯣ ꯑꯩ ꯆꯠꯂꯣꯏꯌꯦ ꯑꯩꯈꯣꯏꯗꯤ ꯕꯤꯛ ꯐꯤꯜꯗ ꯊꯕꯛ ꯁꯨꯔꯤ ꯈꯣꯠꯂꯦꯅ ꯑꯩꯅ ꯊꯧꯁꯥꯗꯅ ꯈꯨꯝꯃꯦꯕ ꯑꯗꯣ ꯄꯨꯡ 3 ꯑꯩꯈꯣꯏꯒꯤ ꯕꯤꯛ ꯐꯤꯜꯁꯦ ꯄꯨꯡ 4:30ꯗ ꯁꯨꯇꯤ ꯊꯥꯕꯅꯦ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯑꯁꯣꯝꯗ ꯂꯥꯟꯁꯦ ꯀꯟꯁꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯥꯒꯤꯁꯤꯗ ꯐꯤ ꯑꯃꯨꯕ ꯁꯦꯠꯂꯒ ꯒꯥꯔꯤ ꯃꯆꯥꯗ ꯌꯥꯝ ꯊꯧꯔꯒ ꯆꯠꯂꯦ ꯂꯥꯎꯔꯒ ꯍꯥꯎꯁꯤꯡꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯍꯧꯕ ꯏꯃꯥꯟꯅꯕꯤ ꯑꯩꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯆꯠꯄ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯁꯤꯅ ꯅꯣꯏꯕꯨ ꯂꯥꯛꯑꯣꯅꯦ ꯏꯔꯥꯡ ꯌꯥꯝꯅ ꯀꯟꯕ ꯃꯥꯜꯂꯦ ꯀꯦꯝꯗꯔ ꯀꯩꯅꯣ ꯆꯪꯍꯧꯁꯤ ꯑꯁꯣꯝꯗ ꯌꯨꯝ ꯀꯟꯅ ꯃꯩ ꯊꯥꯔꯦ ꯍꯥꯏꯌꯦꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯕꯤꯛ ꯐꯤꯜ ꯁꯨꯔꯤꯕ ꯃꯐꯝꯁꯦ ꯁꯤꯁꯤꯁꯨ ꯍꯥꯎꯅꯦꯕ ꯑꯗꯣ ꯃꯥꯁꯨ ꯀꯨꯀꯤꯅꯦꯕ ꯑꯗꯣ ꯃꯣꯏꯁꯤꯅ ꯑꯃꯨꯛꯀ ꯕꯖꯥꯔꯗꯒꯤ
bazar kenodagi New Lamkadaineba moise ado moina mata sida smaina big field je lauraga khoina subaneba ado moina di kemta haide khoina hai ipa khoi je smaina tawtana asomda irang je kalle hai khoi moida dum sengna haeba ko irang kanchale hai aduna khoi chatlage ngasi gi oina di suti je kharanga na thabiro khoi hayeng hakatlaga surage adu bo haira me cheni haibade sukan khande aba ado yumda halakpa matam je aina bad hai khoi che hoina inammaga aiga inammaga Jopuna lamine khoi je yumda inem pokse sahi 72 years muk sure diabetes patient ne maje mapanga nam sole khoi ne khang ko dum hidak cha ga lerame ada ai nu pa sida khoi je chak che ngatang da bara keno sena thonge imau nu pina chak se kam khat pa sida khoi khun gi mayam je kem da dam bi army kem da nga sinong ma lera kan dong ala ga lak pa ya do khan khan le ba khoi je ai nu pa san de hai mamang da su lan cheng ram na asnoi chatlo ma dum tum ho ge hai khoi je how yum gan nak nai ba ko noi chalo ma dum tumoge hai da da ko na lao ngasi no ma katang chatla ga heng no ngala ga dum hala ga dum ne ma suk ya de ma dum le ho ke na ada da gari je nang na thau ga do bani na gari je nang na thau ba yaw dra ga di mi di masa masai gari pu tho ga loi chakhi doi ne khoi kamai chat toi no har mai tor ma je nam phu da mi loi chat na gra ma tung da khoi je chat le ba ada aham bagi gate number 1 gate number 2 ji da khoi je chang gate number 2 ji da chang ba si da chang han de ba khoi je gari je smai na pareng sana lai re ba army sing je ga ngangna matam da chang ba yani ga yaroi ga dum phana kuina matam je gap layeba nakan sida nakan yet oida ta ba sina cookie nga ta oiba ado khoi di ai di yum pan ba su phoksakai di champur do yum pan bani na nakan yet oida ta re je cookie ni sina cookie ni ado ne ha ba je khang de ba ko ada ai gi nupa hoina di khang bani na as nakan yet oida cookie ta re sidi yang kuina le ra ga di apha ba oi ro asom da lan je kan lak bani na ha ba je gate number 2 ji da chang ge ha ba je sum mukna ra ga ngangna ra ga le ya da re ba ko na thang da di asom na kan ge gate number 1 sang ngangna re chang ba la ona yarani na ha ba je khoi ji thaujalle thauba da moina gate laun hang te chango ni hindi lon da moi je hai thuna lao na ek chang ba kana khoi je phamhal le hana pareng chana nupa nupi na nupi adu duga phamal la kana ming ikhatle ming nung ge ga loi ikhale dai de angang machana kaya no nupa na kaya no nupi na kaya no sigum ma sing je moi phasana thigat leba thigat palo ka na du de ming ikhat palo ra matung da khoina lairi se tijim rot ma pan ne ba tijim rot ma pan ek ching oina wang na smaina tem gai ra ga sa bani na building je mat ke do dagi main road ma pan dagi u ba da yam na e ba ko adu gi building je khoi je ka khala ga khwai gi makha gi sal lai khoi je building ma thon manga ra ken oi adu makha gi sal lai je khoi ima zo am son mani na ching angam ba smaina ka ba je ma je inkhat le ba inkhat la ga ka chak athong ma do zum porak tare pakhat boi gai ba khoi ne ek yau ba ga maton je ek yau ba kan da yumai thaga le ba ko yumai thaga pai khoi gi mai khu ka ba gas bokhai ba gi mangan jina khoi building da leiba to yamna lapi ne ba mata da gi na mata dam gi army camp hai je kilometer manga taruk musang gi lapi ba seida maton da gi urak pani ne yam ngal le ba ko pungan ngale ado khoi je ma yumai thaga re sidi haidi khara sujaba aina big field da chale ai gi nupa je driver ne ma je ado mana driver oi ba gi nong ma gi phangak pa paisa siguma paisa je ai gi upu da yaw ga leiri ne ba ada ai gi wakan zaina gale paisa je pura ga chasirane han ngasi no ma kadang kakli ega heng no ngala ga lak pa ya do sibu horen angang ai cha ani sure nupa ma nupi ma nupa je sahi nipan mu sure nupi je sahi mari ne ada angang macha su yaw bani na mi mayam tila adi horen amu manga da si wakan da khalu bai na ko adu na heng no ngala chang ba ya do sibu nai porak tare ba paisa je adu mafam do yaw kana mai thagalak matam dadi aingonda aina lan chelak matam dai paisa siki amta yawakte dumai tawni khangdamni na amta pudaba adu dham sida leire khoije leiba matam sida koi maitai gi di laira su haurak ta leira su amada leira su khongji khuji haibaje angangi dum sinai ba ko bayana su dum khangam ni dum si numidang yaksalak matam da angang khongji lauthe yawon ma matam da jeng law bodo lawhan ganu numidang yorok ma matam da light off taw adagi di pungmam marak sida ahing numit taret ni dam da leirak pase ahing amatan mitchi ushalaga tumakte aba ai smaina kitang dang to bada uirum tong dang to bas smain mit sakhang pang ga pakhatana smaine yengba ai kai daw rakada ge na khan bada ko adu dagi khoi je tijim main road cheli ni dana main road ki asom nakan gi maning lom thangba side chi chingmai ne ba sigi chingmai sida nongma tarik ya no habadu je khangdare how ani khatang kha khoi chingmai sidagi uchan gi marum sida moi ani je yam kuina lummaga yenga ga leiba numit se ada sonda di irang se kanjale na hairabani na lummaga yenga leiba sida makha da leiba khoina leiba se kem manung oira ka su makha da leiba army je
ꯑꯩꯈꯣꯏꯅ ꯎꯗꯕꯔꯥꯏꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯎꯕꯗ ꯑꯥꯔꯃꯤ ꯇꯔꯥꯐꯥꯎ ꯐꯥꯅ ꯂꯩꯇꯦꯕ ꯑꯗꯩꯗ ꯑꯩꯈꯣꯏꯁꯦ ꯄꯥꯈꯠꯄꯗꯣ ꯏꯁꯥꯗ ꯄꯥꯈꯠꯄ ꯃꯣꯏꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯀꯦꯝꯗ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯃꯈꯥꯅꯤ ꯃꯊꯛꯁꯨ ꯅꯠꯇꯦ ꯑꯥꯔꯃꯤ ꯀꯦꯝꯗꯤ ꯃꯊꯛꯇ ꯃꯅꯨꯡꯗ ꯂꯣꯏꯅ ꯂꯩꯕꯅꯤꯅ ꯃꯣꯏ 10ꯃꯨꯛꯁꯤꯅ ꯑꯣꯝꯁꯤꯜꯂꯛꯄꯗꯣ ꯑꯩꯈꯣꯏꯅ ꯋꯥꯈꯜꯁꯤꯗ ꯄꯥꯈꯠꯄꯒꯤ ꯄꯪꯈꯟꯗ ꯈꯟꯖꯜꯂꯦꯕꯀꯣ ꯑꯗ ꯃꯣꯏꯁꯦ ꯑꯗꯨꯝ ꯂꯨꯝꯃꯒ ꯌꯦꯡꯉꯒ ꯂꯩꯕ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏ ꯁꯨꯡꯇꯨꯝ ꯇꯨꯝꯗꯔꯦ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗ ꯃꯣꯏꯅ ꯍꯦꯟꯖꯜꯂꯛꯄ ꯇꯥꯔꯦꯅ ꯑꯥꯔꯃꯤꯅ ꯕ꯭ꯂꯦꯡ ꯐꯌꯥꯔ 2ꯔꯛ ꯇꯧꯊꯣꯛꯑꯦ ꯑꯗꯨ ꯇꯧꯊꯣꯛꯄꯗꯩ ꯃꯣꯏꯁꯦ ꯆꯦꯟꯈꯔꯦ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯅꯨꯃꯤꯠꯁꯤꯗ ꯇꯥꯡ 9ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅ ꯍꯥꯏ ꯅꯣꯏ ꯂꯧꯕ ꯂꯥꯛꯑꯗꯧꯕꯅꯤ ꯑꯗꯨꯗꯨꯅ ꯅꯣꯏ ꯂꯣꯏꯁꯟꯅꯔꯣ ꯅꯁꯥ ꯅꯁꯥꯒꯤ ꯅꯄꯣꯠꯇꯣ ꯌꯣꯝꯅꯔꯣ ꯍꯥꯏ ꯑꯩꯈꯣꯏ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯧꯕ ꯂꯥꯛꯑꯅꯤ ꯍꯥꯏꯕꯗꯨꯗ ꯆꯥꯛꯀꯁꯦ ꯃꯣꯏꯅ ꯉꯟꯇꯥ ꯊꯣꯡꯕꯤꯔꯦ ꯅꯨꯃꯤꯠꯁꯦ ꯑꯗ ꯑꯩꯈꯣꯏꯁꯦ ꯁꯣꯝꯗ ꯒꯥꯔꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯆꯥꯛꯁꯦ ꯉꯟꯇꯥ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯆꯠꯀꯗꯧꯔꯕꯅꯤ ꯍꯔꯥꯎꯗꯅꯀꯣ ꯅꯣꯏꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯑꯩꯈꯣꯏ ꯆꯥꯔꯔꯣꯏꯒꯦ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯌꯧꯍꯧꯔꯒꯦꯅ ꯍꯔꯥꯎꯗꯅ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦ ꯑꯥꯔꯃꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯪꯁꯤꯟꯕꯁꯦ ꯑꯥꯔꯃꯤ ꯒꯥꯔꯤꯁꯦ ꯐꯅꯌꯥꯝ ꯋꯥꯡꯉꯦꯕ ꯃꯅꯤꯡꯒꯤ ꯈꯣꯂꯥꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯁꯦ ꯅꯝꯃꯒ ꯉꯥꯔꯤ ꯅꯝꯕꯗꯧꯅ ꯅꯝꯃꯒ ꯄꯨꯔꯤꯁꯦ ꯍꯥꯏꯗꯤ ꯑꯃꯅ ꯍꯥꯏꯗꯤ ꯊꯋꯥꯏꯁꯦ ꯍꯤꯡꯅꯤꯡꯕ ꯉꯥꯛꯇꯅꯤꯅ ꯑꯩ ꯍꯤꯡꯍꯧꯔ ꯂꯣꯏꯔꯦ ꯃꯥꯁꯨ ꯂꯣꯏꯅ ꯍꯤꯡꯅꯤꯡꯕ ꯉꯥꯛꯇꯅꯤꯅ ꯑꯃ ꯅꯦꯠꯅꯔꯒ ꯀꯥꯟꯅꯔꯒ ꯃꯅꯨꯡꯗꯨꯗ ꯉꯥꯔꯤ ꯅꯝꯃꯒ ꯇꯣꯡꯉꯒ ꯂꯥꯛꯑꯦꯕ ꯑꯗꯣ ꯏꯃꯥꯁꯨ ꯁꯣꯜꯂꯦ ꯑꯩꯒꯤ ꯅꯨꯄꯥꯁꯤꯁꯨ ꯌꯥꯝ ꯁꯣꯜꯂꯦ ꯍꯥꯏꯕꯗꯤ ꯃꯌꯥꯡ ꯀꯪꯉꯦ ꯃꯥꯁꯨꯀꯣ ꯃꯥꯅ ꯏꯃꯥꯁꯦ ꯊꯥꯡꯀꯠꯄ ꯃꯇꯝꯗ ꯈꯔ ꯋꯥꯅ ꯊꯣꯛꯑꯦꯕ ꯑꯗ ꯑꯩꯈꯣꯏ ꯏꯅꯝꯃꯁꯤꯒ ꯇꯧꯔꯒ ꯏꯃꯥꯁꯦ ꯆꯞꯄꯒ ꯊꯥꯡꯀꯠꯂꯀꯥꯟꯗ ꯃꯥꯁꯨ ꯗꯥꯏꯕꯤꯇꯤꯁ ꯄꯦꯁꯦꯟ ꯑꯣꯏꯕꯅꯤ나 ꯂꯥꯟꯒ ꯆꯦꯟꯕꯗꯨꯗ ꯍꯦꯟꯅ ꯁꯣꯟꯖꯟꯈꯔꯦꯕ ꯃꯥꯁꯦ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯂꯥꯛꯄꯁꯦ ꯑꯩ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦ ꯑꯩ ꯒꯥꯔꯤꯁꯦ ꯄꯨꯊꯣꯔꯛꯀꯦ ꯃꯣꯏ ꯄꯨꯊꯣꯛꯄ ꯌꯥꯅꯤ ꯍꯥꯏꯌꯦꯅ ꯑꯥꯔꯃꯤꯅ ꯆꯠꯄꯒ ꯒꯥꯔꯤꯁꯦ ꯄꯨꯊꯣꯛꯄꯗ ꯑꯩꯈꯣꯏꯁꯤꯅ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯇꯣꯡꯉꯦ ꯑꯩꯈꯣꯏ ꯄꯨꯂꯞꯁꯦ ꯑꯗꯣ ꯃꯥꯁꯦ ꯂꯩꯍꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯝꯗ ꯂꯩꯕꯁꯦ ꯑꯩꯅ ꯈꯟꯕꯗ ꯆꯥꯎꯔꯥꯛꯅ 1,000 ꯈꯔ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦꯕ ꯑꯗꯩꯗ ꯅꯨꯄꯥꯁꯨ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯅꯨꯄꯤꯁꯨ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯄꯨꯊꯣꯔꯛꯄ ꯃꯇꯝꯁꯦ ꯇꯣꯉꯥꯟ ꯇꯥꯈꯔꯦꯕ ꯀꯗꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯟꯗꯅ ꯃꯣꯏꯔꯥꯡꯐꯥꯎ ꯄꯨꯊꯣꯛꯄꯤꯔꯗꯣꯏ ꯋꯥꯈꯟ ꯈꯟꯕ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯆꯦꯡꯀꯣꯜꯂꯣꯝꯗ pusanꯈꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯍꯣꯏꯁꯤꯅ ꯑꯃꯨꯛꯀ ꯇꯨꯏꯕꯣꯡꯂꯣꯝꯗ pusanꯈꯔꯦ ꯆꯦꯡꯀꯣꯜꯂꯣꯝꯗ pusanꯕꯁꯦ ꯑꯌꯥꯝꯕꯅ ꯅꯨꯄꯤ ꯉꯥꯛꯇ ꯇꯥꯔꯦꯕ ꯅꯨꯄꯤ ꯃꯆꯥ ꯆꯦꯟꯕꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯨꯝꯕꯀꯣ ꯑꯁꯣꯜ ꯑꯅꯥ ꯁꯤꯒꯨꯝꯕꯅ ꯑꯌꯥꯝꯕ ꯇꯥꯔꯦꯕ ꯇꯨꯏꯕꯣꯡꯂꯣꯝꯗ ꯆꯠꯄꯁꯤꯅ ꯅꯨꯄꯥꯅ ꯌꯥꯝꯃꯦ ꯑꯗ ꯇꯨꯏꯕꯣꯡꯂꯣꯝꯗ ꯆꯠꯈꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯃꯆꯥ ꯃꯁꯨ ꯀꯩ ꯌꯥꯎꯔꯛꯄꯁꯤꯡꯁꯤꯗ ꯐꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔ ꯈꯪꯗꯦ ꯗꯥꯝꯗ ꯂꯩꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯥꯔꯃꯤꯗ ꯊꯣꯛꯂꯛꯄꯗ ꯀꯦꯝꯗꯒꯤ ꯁꯨꯃꯥꯏꯅ ꯊꯣꯔꯛꯄꯗ ꯔꯦꯞ ꯇꯧꯋꯦ ꯑꯗꯨꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯎ ꯌꯥꯝ ꯇꯥꯈꯤꯕꯀꯣ ꯑꯗ ꯃꯣꯏꯅ ꯑꯁꯣꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄꯗ ꯅꯣꯏꯅ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯁꯨꯃꯥꯏ ꯇꯧꯒꯤ ꯔꯦꯞ ꯅꯨꯡ ꯇꯧꯒꯤ ꯍꯥꯏꯕ ꯃꯐꯝꯗꯨꯅꯦꯅ ꯍꯥꯏ ꯈꯣꯠꯂꯦ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯁꯦ ꯑꯍꯤꯡꯁꯦ ꯀꯤꯗꯅ ꯁꯨꯛꯇꯨꯝ ꯇꯨꯝꯗ꯭ꯔꯦ ꯅꯨꯃꯤꯠꯁꯦ ꯑꯗ ꯐꯖꯅꯗꯤ ꯍꯣꯠꯅꯕꯤ ꯆꯦꯡꯀꯣꯟꯒꯤꯗꯁꯨ ꯃꯩꯇꯩ ꯃꯆꯥ ꯃꯣꯏ ꯈꯔ ꯌꯥꯎꯔꯝꯃꯦ 3-4ꯀꯣ ꯐꯩꯖꯨꯞ ꯅꯨꯡꯖꯨꯞ ꯄꯤ ꯑꯗꯨꯒ ꯗꯥꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯗꯨꯒꯨꯝꯕ ꯐꯩꯖꯨꯞ ꯅꯨꯡꯖꯨꯞ ꯄꯤꯕ ꯂꯩꯇꯦ ꯑꯗ ꯏꯆꯥꯁꯤꯡꯁꯤꯅ ꯅꯥꯕ ꯃꯇꯝꯗꯁꯨ ꯏꯪꯉꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯐꯅꯦꯛꯁꯤꯅ ꯁꯨꯛꯀꯠꯂꯒ ꯑꯉꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯔꯛꯑꯦ ꯑꯗꯣ ꯆꯦꯡꯀꯣꯟꯗ ꯂꯩꯔꯤꯉꯩꯗ ꯃꯣꯏꯅ ꯍꯥꯏ ꯑꯍꯥꯟꯕ ꯂꯩꯔꯤꯕꯗꯣ ꯑꯗꯨꯗꯨꯒꯤ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ ꯅꯣꯏ ꯑꯃꯨꯛ ꯌꯧꯁꯜꯂꯛꯑꯦ ꯃꯣꯏꯅ ꯐꯖꯅ ꯑꯗꯨꯝ ꯁꯤꯜꯂꯦ ꯆꯦꯡꯀꯣꯟꯗ ꯑꯩ ꯆꯦꯡꯀꯣꯟꯗ ꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯍꯧꯒꯠꯂꯣ ꯆꯦꯡꯀꯣꯟꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯣꯏꯁꯦ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦꯕ ꯕꯇꯟꯁꯤꯗ ꯏꯁꯤꯡꯁꯦ ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯅꯣꯡꯉꯥꯜꯂꯛꯄꯗꯨꯅ ꯊꯤ ꯐꯥꯏꯕꯁꯨ ꯑꯣꯏꯗꯣꯏꯕ ꯕ꯭ꯔꯁ ꯇꯧꯕꯁꯨ ꯑꯣꯏꯗꯣꯏꯕ ꯏꯁꯤꯡ ꯌꯥꯝ ꯋꯥꯏꯑꯦꯕ ꯆꯦꯡꯀꯣꯟꯒꯤꯁꯦ ꯑꯗꯒꯤ ꯍꯧꯒꯠꯂꯣ ꯅꯣꯏ ꯊꯤꯜꯂꯗꯧꯕꯅꯦꯅ ꯃꯁꯤꯡꯁꯦ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯄꯜꯂꯦ ꯃꯁꯤꯡ ꯊꯤꯔꯦ ꯑꯉꯥꯡ ꯆꯦꯟꯕꯤꯅ ꯑꯉꯥꯡ ꯃꯁꯤꯡ ꯑꯗꯨꯗ ꯂꯣꯏ ꯃꯁꯤꯡ ꯊꯤꯔꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛꯀ ꯒꯥꯔꯤꯁꯤꯗ ꯑꯃꯨꯛꯀ ꯍꯥꯞꯀꯠꯂꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯁꯦꯕꯥꯏ ꯒꯥꯔꯤ ꯃꯅꯤꯡꯒꯤꯁꯤꯗꯀꯣ ꯍꯥꯞꯀꯠꯂꯦ ꯑꯗꯨꯗꯨꯒ ꯇꯨꯏꯕꯣꯡ ꯇꯥꯅ ꯄꯨꯊꯣꯔꯛꯑꯦ ꯇꯨꯏꯕꯣꯡꯁꯦ ꯌꯧꯕꯒ ꯑꯩꯈꯣꯏꯁꯦ ꯀꯨꯝꯃꯣꯅ ꯀꯨꯝꯃꯦ ꯑꯗꯩ ꯇꯨꯏꯕꯣꯡ ꯌꯧꯕꯗꯩ ꯑꯗꯨꯝ ꯃꯤꯁꯦ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯏꯅꯝꯃ ꯍꯣꯏꯅ ꯆꯦꯡꯀꯣꯟꯗ ꯂꯩꯔꯝꯕꯒꯤ ꯃꯇꯥꯡꯁꯤꯗ ꯃꯣꯏ ꯇꯨꯏꯕꯣꯡ ꯌꯧꯕꯁꯤꯗ ꯃꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯁꯦ ꯇꯨꯏꯕꯣꯡꯗ ꯌꯧꯔꯦ ꯑꯗꯣ ꯇꯨꯏꯕꯣꯡꯗ ꯌꯧꯔꯦꯅ ꯍꯥꯟꯅ ꯊꯥꯗꯦꯗ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯃꯤ ꯍꯥꯟꯅ ꯊꯥꯏ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯂꯩꯍꯧꯗꯣꯏꯅꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯕꯤꯁꯦ ꯑꯩꯈꯣꯏꯁꯦ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯔꯦꯕꯀꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯀꯥꯟꯗ ꯄꯨꯡ 12 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯄꯔꯦꯡ ꯂꯦꯡꯉꯣ ꯍꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯦ ꯑꯩ ꯏꯃꯥꯁꯦ ꯁꯣꯟꯕꯅꯤꯅ ꯑꯩꯁꯨ ꯑꯉꯥꯡ ꯑꯅꯤ ꯆꯦꯟꯕꯅꯤ나 ꯑꯩꯒꯤ ꯌꯥꯝꯅ ꯁꯥꯐꯕ ꯍꯥꯏꯔꯒꯅ ꯑꯩ ꯏꯅꯝꯃ ꯌꯥꯎꯕꯒꯤ ꯏꯅꯝꯃꯅ ꯏꯃꯥꯁꯦ ꯏꯅꯝꯃꯩ ꯃꯆꯥ ꯑꯅꯤꯗꯤ ꯂꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯏꯅꯝꯃꯅ ꯑꯌꯥꯝꯕꯅ ꯏꯃꯥꯁꯦ ꯁꯦꯟꯅꯩꯌꯦꯕ ꯃꯥꯅ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗꯕꯨꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔꯦ ꯃꯇꯝꯗ ꯃꯥꯅ ꯁꯣꯜꯂꯦ ꯍꯤꯡꯅꯤꯡꯕ ꯀꯧꯕꯅꯤꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯃꯈꯨꯠꯁꯤꯅ ꯁꯤꯗ ꯂꯥꯝꯃꯀꯥꯟꯗ ꯆꯠꯄ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯆꯠꯄꯗꯣ ꯑꯗꯩꯗ ꯃꯣꯏꯒꯤ ꯑꯣꯁꯤ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯄꯔꯦꯡ ꯂꯦꯡꯕꯁꯤꯗ ꯃꯥꯅ ꯁꯤꯟꯕꯤꯌꯦꯕ ꯃꯣꯏ ꯑꯗꯨ ꯑꯣꯐꯤꯁꯦꯜ ꯅꯨꯄꯤ ꯑꯃꯅ ꯑꯗꯩꯗ ꯆꯠꯅꯤꯡꯕ ꯀꯧꯕꯅꯤꯅ ꯃꯌꯥꯝ ꯄꯔꯦꯡ ꯂꯦꯡꯉꯤꯗꯨꯗ ꯑꯩ ꯍꯥꯟꯅ ꯒꯤꯔꯤ ꯇꯛꯁꯟꯅꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯦ ꯍꯥꯏꯕꯀꯣ ꯍꯤꯡꯅꯤꯡꯕ ꯉꯥꯛꯇꯅꯤꯅ ꯆꯨꯝꯅ ꯂꯦꯞꯄꯨꯅꯦ ꯂꯣꯏꯅ ꯂꯩꯍꯧꯒꯦꯔꯥ ꯀꯥꯏꯅ ꯃꯥꯅ ꯌꯥꯝ ꯊꯤꯅꯀꯣ ꯑꯗꯩꯗꯤ ꯉꯁꯤꯀꯣ ꯅꯣꯏ ꯑꯃꯠꯇ ꯆꯠꯄ ꯐꯪꯉꯣꯏ ꯀꯥꯏꯅ ꯉꯥꯡꯕ ꯁꯛꯄꯁꯦ ꯑꯍꯟꯗꯨꯗ ꯁꯨꯃꯥꯏꯅ ꯑꯁ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯣꯐꯤꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯃꯩꯇꯩ ꯃꯆꯥ ꯀꯣ
ꯃꯣꯏ ꯎꯕꯗ ꯊꯃꯣꯏꯁꯦ ꯈꯔ ꯆꯥꯎꯊꯣꯛꯑꯦ ꯑꯗꯣ ꯇꯣꯡꯉꯒ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯦ ꯇꯥꯡ 10ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯣꯏꯔꯥꯡ ꯌꯧꯔꯦ ꯃꯣꯏꯔꯥꯡ ꯌꯧꯕꯁꯦ LCMꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯆꯪꯉꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯂꯦ ꯑꯗꯣ LCMꯒꯤ ꯁ꯭ꯀꯨꯜꯁꯦ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯅꯨꯄꯥꯁꯦ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯑꯗꯣ ꯑꯩ ꯅꯨꯄꯥꯁꯦ ꯌꯥꯎꯔꯝꯗꯦ ꯑꯥꯗꯒꯤ ꯊꯋꯥꯏꯁꯦ ꯍꯤꯡꯒꯅꯤ ꯁꯤꯒꯅꯤ ꯈꯪꯗꯅ ꯂꯥꯛꯏꯉꯩꯗꯨꯗ ꯑꯩ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯏꯅꯝꯃꯁꯤꯅ ꯑꯩꯉꯣꯟꯗ ꯏꯪꯆꯥ ꯂꯥꯛꯇ꯭ꯔꯦ ꯅꯪ ꯐꯣꯟ ꯇꯧꯗꯕ꯭ꯔꯥ ꯑꯗꯨ ꯇꯧꯗꯕ꯭ꯔꯥ ꯍꯥꯏ ꯐꯣꯟꯁꯦ ꯇꯧꯕꯁꯨ ꯄꯥꯏꯈꯠꯂꯛꯇꯕ ꯑꯗꯩ ꯉꯁꯤꯒꯤꯗꯤ ꯃꯇꯝ ꯂꯣꯏꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯋꯥꯔꯤ ꯁꯥꯔꯛꯄꯁꯤꯗ ꯑꯥꯗꯒꯤ ꯃꯊꯥꯅ ꯁꯥꯔꯒ ꯍꯥꯏꯗꯤ ꯊꯋꯥꯏꯁꯤꯗꯕꯨ ꯍꯤꯡꯉꯗꯤꯅ ꯂꯥꯛꯉꯩ ꯑꯩ ꯅꯨꯄꯥꯒꯤ ꯃꯊꯥ ꯑꯃꯒꯗꯨꯗ ꯁꯥꯏꯌꯦꯕ ꯑꯩꯁꯦ ꯑꯗꯣ ꯃꯥꯁꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯥꯁ ꯇ꯭ꯔꯤꯞꯇꯗꯤ ꯐꯪꯉꯛꯑꯦ ꯑꯗꯨꯒꯤ ꯇ꯭ꯔꯤꯞꯁꯤꯗ ꯃꯥꯁꯦ ꯑꯔꯣꯏꯕꯒꯤ ꯇ꯭ꯔꯤꯞꯁꯤꯗ ꯃꯥꯁꯦ ꯒꯥꯔꯤꯒ ꯀꯩꯒ ꯄꯨꯟꯅ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯣꯏꯔꯥꯡꯗ ꯂꯣꯏꯅ ꯊꯦꯡꯅꯔꯦ ꯃꯣꯏꯔꯥꯡꯗ ꯂꯣꯏ ꯊꯦꯡꯅꯔꯦ ꯃꯣꯏꯔꯥꯡꯗ ꯊꯦꯡꯅꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯆꯦ ꯑꯃ ꯂꯩꯌꯦ ꯏꯅꯝꯃ ꯁꯤ ꯀꯣꯟꯊꯧꯖꯝꯁꯤꯗꯀꯣ ꯑꯗ ꯃꯥꯅ ꯏꯃꯥꯁꯦ ꯁꯣꯟꯃꯟꯗꯅ ꯃꯥꯁꯦ ꯍꯧꯒꯠꯂꯒ ꯆꯠꯄꯐꯥꯎ ꯉꯝꯗꯔꯦꯕ ꯗꯥꯏꯕꯤꯇꯤꯁꯀ ꯑꯣꯏꯔꯦ ꯂꯥꯟ ꯆꯦꯜꯂꯨꯕꯒꯤ ꯑꯗꯩꯗꯤ ꯄꯥꯈꯠꯈꯤꯕ ꯈꯣꯠꯀꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯑꯗ ꯃꯥꯅ ꯑꯗꯨꯝ ꯈꯨꯗꯛꯇ ꯂꯧꯕ ꯂꯥꯛꯑꯦ ꯑꯗ ꯂꯧꯕ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯦ ꯑꯗ ꯃꯥꯁꯦ ꯗꯣꯛꯇꯔ ꯆꯠꯂꯒ ꯌꯦꯡꯉꯦ ꯑꯗꯨꯗꯨꯒ ꯁꯤꯗꯩꯗ ꯆꯪꯕꯁꯦ ꯇꯥꯡ 13 ꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯆꯪꯉꯦꯕ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯄꯤꯛꯄꯁꯦ ꯅꯨꯄꯤꯁꯤꯅ ꯃꯃꯥ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔ ꯃꯇꯥꯗ ꯆꯠꯁꯦ ꯁꯤꯗ ꯂꯩꯅꯤꯡꯗꯤꯌꯦ ꯃꯣꯏꯁꯤꯗ ꯂꯩꯕ ꯑꯩ ꯅꯨꯡꯉꯥꯏꯇꯤꯌꯦ ꯆꯨꯔꯆꯥꯟꯄꯨꯔ ꯃꯇꯥꯗ ꯆꯠꯁꯦ ꯁꯤꯒꯨꯝꯕꯁꯦ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯦꯕ ꯑꯩ ꯏꯆꯥꯁꯦ ꯑꯗꯒꯤ ꯇꯨꯝꯕ ꯃꯇꯝꯗ ꯑꯉꯥꯡꯁꯦ ꯄꯥꯈꯠꯈꯤꯕ ꯊꯒꯠꯈꯤꯕ ꯑꯩꯈꯣꯏꯅꯁꯨ ꯑꯥꯗ ꯂꯩꯔꯤꯉꯩ ꯀꯥꯟꯗ ꯀꯨꯀꯤꯁꯤꯡꯅ ꯇꯥꯈꯤꯅꯦꯅ ꯁꯦꯕꯥꯏꯅꯁꯨ ꯅꯣꯏ ꯂꯥꯡꯒꯅꯨ ꯈꯣꯠꯀꯅꯨ ꯃꯈꯣꯟ ꯊꯣꯛꯀꯅꯨ ꯃꯈꯣꯟ ꯊꯣꯛꯑꯗꯤ ꯃꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯣ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯃꯣꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯨꯅ ꯑꯉꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯦ ꯂꯥꯡꯒꯅꯨ ꯈꯣꯠꯀꯅꯨ ꯗꯞꯀꯨꯝꯕ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛ ꯑꯍꯤꯡꯗ ꯑꯃꯨꯛ ꯀꯞꯄꯒꯀꯣ ꯑꯁꯤ ꯑꯩ ꯀꯅꯥꯗ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯧꯕꯁꯦ ꯀꯅꯥꯗ ꯍꯥꯏꯗꯣꯏꯅꯣ ꯀꯅꯥꯗ ꯋꯥꯀꯠꯇꯣꯏꯅꯣꯕꯁꯦ ꯃꯌꯥꯝꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯄꯥꯕꯨꯡ ꯕꯤꯔꯦꯟꯁꯤꯗ ꯍꯥꯏꯔꯒ ꯑꯩ ꯏꯆꯥꯁꯦ ꯐꯒꯗꯔꯕ ꯑꯩ ꯈꯛꯇꯪꯒꯤ ꯏꯆꯥ ꯅꯠꯇꯦ ꯑꯉꯥꯡ ꯂꯣꯏꯅꯃꯛ ꯂꯥꯟ ꯆꯦꯜꯂꯛꯄꯗ ꯌꯥꯎꯔꯛꯄ ꯑꯉꯥꯡꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯔꯝꯃꯣꯏ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯊꯥꯒꯠꯂꯝꯒꯅꯤ ꯑꯍꯤꯡ ꯇꯨꯝꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃꯨꯛ ꯄ꯭ꯔꯪ ꯄ꯭ꯔꯪ ꯆꯣꯡꯉꯒ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯗꯅ ꯑꯉꯥꯡꯁꯤꯡꯁꯦ ꯊꯦꯝꯕ ꯌꯥꯗꯅ ꯀꯞꯄ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩꯌꯦꯕ ꯑꯩꯅ ISTVꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯍꯜꯍꯟꯕꯤꯌꯨ ꯆꯨꯔꯆꯥꯟꯄꯨꯔꯗꯨꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤꯗ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯍꯧꯔꯤꯕ ꯂꯥꯟꯁꯦ ꯄ꯭ꯔꯖꯥꯒ ꯍꯧꯕ ꯂꯥꯟ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯍꯧꯔꯤꯕ ꯂꯥꯟꯁꯦ ꯁꯔꯀꯥꯔꯒ ꯃꯣꯏꯒ ꯁꯣꯛꯅꯒꯗꯕ ꯂꯥꯟꯁꯤꯗ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅꯦꯕ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯤꯁꯦ ꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯌꯥꯕ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯑꯒ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯂꯩꯈꯤꯕ ꯃꯐꯝꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯥꯟꯅꯗꯧꯅ ꯁꯥꯟꯇꯤꯗ ꯂꯩꯕ ꯐꯪꯍꯟꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯃꯤꯡꯒ ꯂꯩꯐꯝ ꯂꯥꯟ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯈꯨꯔꯁꯥꯕꯝ ꯒꯣꯄꯦꯁꯣꯔ ꯂꯩꯐꯝ ꯈꯥꯕꯝ ꯕꯝꯗꯤꯌꯥꯔ ꯃꯅꯤꯡ ꯂꯩꯀꯥꯏ ꯀꯀꯥ ꯑꯁꯤꯗ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯂꯩꯕꯤꯕꯅꯤꯀꯣ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯀꯦꯝ ꯑꯁꯤꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯦꯟꯇꯦꯟ ꯇꯧꯕꯤꯅꯣ ꯏꯟꯆꯥꯔꯖ ꯑꯃ ꯑꯣꯏꯔꯒ ꯀꯦꯝꯁꯤ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯣꯅꯔꯦꯕꯜ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯕ ꯗꯥꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯧꯖꯝ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯇ ꯂꯩꯔꯤꯕ ꯀ꯭ꯂꯕ 9-9 ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒ ꯈꯨꯠꯁꯝꯅꯔꯒ ꯍꯧꯗꯣꯛꯆꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯏꯝꯐꯥꯜ ꯋꯦꯁ DCꯒꯤ ꯃꯈꯥꯗ DCꯒꯤ ꯃꯈꯥꯗꯒꯤ ꯃꯇꯝꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯐꯦꯁꯤꯂꯤꯇꯤ ꯐꯪꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ NGO ꯑꯗꯩ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯈꯔꯒ ꯐꯪꯖꯕꯁꯤꯅ ꯀꯦꯝꯞꯁꯤ ꯆꯂꯥꯏꯖꯕꯅꯤ ꯑꯩꯈꯣꯏ ꯀꯦꯝꯞꯁꯤ ꯃꯦꯒꯤ ꯇꯥꯡ 13ꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠ ꯁꯥꯒꯠꯆꯕꯅꯤ ꯑꯗꯨꯒ ꯃꯦꯒꯤ ꯇꯥꯡ 12ꯗꯒꯤ ꯏꯟꯃꯦꯠꯁꯤꯡ ꯂꯩꯕ ꯍꯧꯅꯔꯛꯈꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯤ ꯄꯨꯂꯞꯅ ꯀꯌꯥ ꯂꯩ ꯃꯤꯁꯤ 79ꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯁꯦ ꯆꯥꯅ ꯊꯛꯅꯕꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯅ ꯃꯇꯦꯡꯁꯦ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄ ꯊꯥ ꯑꯃ ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯐꯥꯎꯗꯤ ꯌꯥꯝꯅ ꯃꯇꯦꯡ ꯐꯖꯅ ꯄꯥꯡꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯁꯪꯁꯊꯥꯟ ꯃꯩꯔꯥ ꯄꯥꯏꯕꯤ NGO ꯃꯌꯥꯝꯁꯤꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯊꯥ ꯑꯅꯤ खर हेलक अद्वाइदगी खितंग लेपख्रे मतेंगसे हाइतारे हुजिक मरक लाइ खर था अमगी मनुंगदा अमुरकुम लाकपा अनिरकुम लाकपदि खर तांगे हाइतारे हुजिकसे अदुगा मरु ओइना अखोइगी केएमसी हुजिकती अखोइगी DC की साइडतगी मतेंग अदुम फजन फंगे याम फजन इम्फाल वेस्ट DC अदगिदि अखोइगी SDC STO
ꯅ ꯌꯥꯝꯅ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯒ ꯌꯥꯝ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯄꯥꯎ ꯐꯥꯎꯅꯖꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯀꯦꯝ ꯑꯁꯤꯅ ꯂꯩꯔꯤꯕ ꯖꯒꯥꯒꯤ ꯀꯣꯜꯂꯤꯕ ꯀ꯭ꯂꯕꯀꯤ ꯍꯥꯏꯇꯥꯔꯦ ꯌꯨꯠ ꯒꯥꯏꯗꯦꯟꯁ ꯀ꯭ꯂꯕꯀꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯀꯣꯔꯄꯣꯔꯦꯁꯟ ꯌꯥꯝꯅ ꯄꯤꯕꯤꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯀꯦꯝꯁꯤ ꯌꯥꯝ ꯐꯖꯅ ꯃꯊꯧ ꯇꯧꯕ ꯉꯝꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯁꯣꯂꯨꯁꯟꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯧꯖꯤꯛ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯨꯀꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯄꯤ ꯊꯥꯔꯤꯕꯁꯤꯡ ꯑꯁꯤ ꯐꯖꯅ ꯇꯛꯊꯣꯛꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯂꯥꯛꯀꯅꯤꯅ ꯈꯜꯂꯤ ꯑꯗꯨ ꯅꯠꯇ꯭ꯔꯤꯒꯩꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯅꯝꯗꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯃꯣꯏꯗ ꯂꯩꯍꯜꯂꯦ ꯈꯜꯂꯁꯤ ꯑꯗꯨꯝ ꯈꯟꯅꯕ ꯑꯃꯨꯛ ꯍꯧꯒꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯂꯩꯍꯟꯅꯤꯡꯗꯦꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒ ꯍꯥꯏꯖꯟꯗꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄꯁꯤꯡꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯁꯤ ꯍꯦꯛ ꯇꯁꯦꯡꯅ ꯇꯛꯊꯣꯛꯇ꯭ꯔꯤꯒꯩꯗꯤ ꯑꯩꯈꯣꯏ ꯏꯔꯥꯡꯁꯤ ꯅꯦꯝꯃꯣꯏꯅ ꯈꯜꯂꯤ ꯒꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯃꯁꯤ ꯐꯖꯅ ꯇꯛꯊꯣꯛꯍꯜꯂꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯖꯦꯟꯅꯔꯛꯂꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔ ꯃꯣꯔꯦ ꯑꯗꯩ ꯑꯇꯩ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯤꯕ ꯁꯤꯡꯁꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯖꯒꯥꯁꯤꯡꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯟꯅꯤꯡ ꯄꯥꯝꯃꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯦꯗꯤꯀꯦꯜꯒꯤꯗꯤ ꯑꯗꯨꯝ ꯅꯣꯡꯃꯗ ꯀꯦꯝ 3ꯂꯛꯀ ꯐꯪꯖꯅꯕ ꯌꯥꯎꯏ ꯃꯦꯗꯤꯀꯦꯜꯒꯤꯁꯦ ꯌꯥꯝ ꯇꯣꯏꯅ ꯆꯦꯛ ꯇꯧꯕꯤ ꯑꯩꯈꯣꯏꯅꯁꯨ ꯇꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯏ ꯑꯗꯩ ꯗꯔꯀꯥꯔ ꯂꯩꯕ ꯃꯣꯏꯅ ꯏꯔꯝꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯕꯤꯔꯝꯕꯅ ꯄꯤꯕꯤꯔꯝꯃꯦ ꯄꯤꯔꯝꯗ꯭ꯔꯒꯅ ꯌꯥꯎꯗ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯩꯔꯒ ꯏꯃꯦꯖꯁꯤꯡꯗ ꯁꯤꯟꯅꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯃꯣꯏꯅ ꯂꯩꯖꯔꯒꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯩꯁꯥ ꯍꯟꯖꯟꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯗ ꯏꯝꯐꯥꯜ ꯋꯦꯁ DCꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧꯖꯩꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯄꯨꯡ 12 ꯕꯥꯔꯣ ꯄꯨꯡ 2 ꯐꯥꯎꯕ ꯆꯦ ꯁꯨꯕ ꯌꯥꯎꯋꯦ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯏꯗꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤ ꯌꯥꯝ ꯐꯖꯅ ꯀ꯭ꯂꯕ 7-9ꯁꯤꯅ ꯌꯪ ꯂꯥꯎ ꯇꯧꯕꯤꯔꯝꯕꯅꯤ ꯔꯣꯇꯦꯁꯟ ꯅꯥꯏꯗꯅ ꯑꯗꯨꯕꯨ ꯃꯥꯏꯒꯤ ꯃꯤꯑꯣꯏꯕꯁꯦ ꯑꯆꯤꯟꯕ ꯂꯩꯅꯕꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯇꯤ YGC ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯅꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯕꯨ ꯀꯣꯜꯂꯤꯕ ꯀ꯭ꯂꯕꯁꯤꯒ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔ 5 ꯀꯟꯅ ꯔꯟ ꯇꯧꯖꯕꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ISTVꯅ ꯁꯟꯗꯣꯛꯆꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ